하고 하위. 짰어요. 응. 나 잘라. 짜게 짜게. 제 잘라. 시대에 또 어. 시대에 이마 짜토로 이마 오이 짜토로. ai 잘하게. 아 짜토. 하와이 잘하게. 뭐. 잘해. 잘하고. 호이 호이 마. 하와이 잘해. 하와이네. 하와이잖아. 잘하나. ai 아시다 짜게. 엄마. 잘하는 엄마 나. 뻔맘 짜게 봐 아시다. không rồi. 어. 잘해 lấy 호이. lấy ăn bao lấy tre. 호이니 엄마 러우기. đâu chưa? 응. cái này nó 잘하게. 짜더니. 이거도 잘하게. 이마. 너 오더라비. 아구. 아구. thằng 재미에 막 웃어. Ama hỏi nè. Ama dedi kaç yakra. Ekta da. Chon mane piji. Chole bete tali mage. Haye ma hay ba. Tumba hay bane. Kana no le tu khong ji kana no khande. Nao papa chachila o. La tuma sila. Hai bị rượu anh đi đó, chồng bé hay chồng đa hay là con này nằm bộ, hai bị đi vậy, hai giờ thì cái đồ chơi này cái tụi mẹ, không phải anh đi đó, chồng bé đa hay là mà nó quá là nó không phải bây giờ này tụi mẹ cái co, tụi không phải anh đi đó, hai là một số, hai, mà cái gì mình tu, horo ấy, khuất thế cái nào nó là ấy tụi mẹ xịt đâu rồi. 야, 좀 해. 못해! 못해, 소리! 나와라, 봐봐, 나와서 나라. 나 까짜리 너. 또 잘라, 창간이 해. 또 잘하자니. 말 고민이니까 나는 시고. 간대다, 간대. 오, 못해! 나오, 나가지, 뭐지, 봐. Ngapa lau tu na lau. Ta bro. Na ti mana di pa. Na tu chau da na. Rom do tera ga bra. Hai ai na. Ta tu me ge. Mote. Lau a ga pa lau tu na lau. Chắc cha ni e bala me ya na idi. Cha la me ba. Cha si lau. phải là tự 강해 nó là bro cây cha thì ai nó cha lôi bỏ là phôi cha lôi bỏ nó phơi rồi cha 잘 잡으러 là phôi cha lôi bỏ sẽ tân cha là phôi làm hao ni mà nó nuôi xe tu thì là phơi rồi nó thì thì là tân thì tân rồi thì đi làm sai ra 차보다 하오더니 막 퐁퐁 차오더. mua đi gặp đâu quả phôi 잘게 막 거 30분 정도 되더라. 잘해 하오 3분 정도 되더라. 잘해 하오 quan lý âm này thật ra ấy cũng chỉ là mai quan chỉ là 잘해 ai 잘해 거 하오 ni làm nào 하오 làm 하오 빨리 해 với cha thô qua 하오 잘해 trong ngôn người đầu tiên 잘해 nó sẽ còn biểu 이렇게 심심 kiểu ok 강해 trong 잘해 ngôn thật của nó xuống cái nó 강해 거의 또 xuống nó 야야 왜 줘? 쎄쎄. cái nào nó lại cái hai nó 3분 내가 이마. đúng rồi 3분 nó cái nào đâu cái bằng ăn đấy 이마기 샤다 밥무 샤다 따라만 해봐. đây cho bố chị 네네네네. lấy đi phải là cho mà cái anh cha rồi 이마 자로. cha cái cả đi hỏi em hỏi 팀 그래. với cha thô chắc sẽ hỏi cô cha này hỏi ông hỏi 아구가 머리 샤샤 자르 먹어. 강해 chưa ông muốn nào rồi 좋아. lấy gì 좋아. hỏi nghe cha với cha thô hỏi cha hỏi cô dốc đôi đầu nhưng không được trong ngôn với không nghe được thấy em nào sao bro thấy ô đây học bro học gì học tiền thôi mà rồi mẹ con một qua anh sẽ lại cái con cách tên ngủ trong phải ra làm phải ra cô được rồi anh ôm chưa đó anh ôm bố cái đâu ôm sao đấy
하다이노. 자, 이렇게. 어디기도 가이노. 네. 아. 까리야. 해게. 어디기도 가이노 봐. 성공네. 상공 뼈가 다하게. 안옥 쳐야 되냐? 안옥수 뼈. 응. 에 안옥 여러분들이 나온지. 그날 라고 해주지. 너 진짜 가는 거. 다 호러봐 간디. 네, 이거. 레이브이래. 응. 레만만이. 제 안옥으로 어. 뼈 갖다 엎어게. 예. 공안 행하리. 공안을 봐. 나래 양아리. 잘 뚱벅이네. 아. 뚱벅이네. 응. 너 또. 어떻게 보이래? 알았어. 타게. 응. 하위니 타. 하고라. 하위야 하위. 거. 일단 너 자체로 사이간 하우스 인간이 하오로. 너 쳐. 잘로. 어. 이렇게 되니. 잘로라. 자로. 잘겠다. 너 쳐. 아. 응. 하위. 하위냐. 딴디네. 넌 따래. 그래도 틀리야다. 들라. 응. 답도 사. 따래 따래 왜? 정말 뭐 사업이 떨어 톡나. 강해져. 응. 응. 에. 하위니. 하위. 응. 그때까지는 쟤야 하보냐 아니. 이거 하오라. 하위야는. 뚜먹게. 제 금전 다 도비 되는 똥지. 뚜먹게 해로. 어떤 일로 도고. 뚜먹이라 해봐. 똥맛이. 어. 똥마당네. 뚜먹이라. 응. 그러면서 làm hỏi ni học ra 응. 하. hỏi 하오. hỏi em hỏi 또 짜짜도 애나. 응 이거 똥마당. cha thì cha rồi là này gì 자, 아부 자 이거 난 자이 작사에 khăn khăn 자가 자 비디오. ừ cha bây giờ tôi nó thôi rồi là 응. hay bị bệnh quan đó 야 되다. hồi giờ tôi bây giờ 응. ta ai cái chúng phải lên em mà 다다. 야, 된다다. quán ăn cái gì ta chúng hay bị đồ 응, 탔다봐. thắt bên gì mình nông nó đi bà 오, 다다 뻔나자. ừ 야, 되다. 또 왜 알아이다. hơi 뭐야? nó rồi 어. anh cho nên vậy cái gì đâu ra 3만 번. 자, 토복 단도 인간이 quê tôi mà ghê 똥 마당네. rồi tôi mà ghê đâu 자, 또. cha đi 자, 또. 흑전. hỏi nè hỏi con Ừ. hỏi thế 응. trời Ừ. hỏi mà dạ bố 야, 자, 또. hỏi con 응, 하. làm hỏi thế 응. xin nào xin thử mà này 농다이. 신경 도문한테 기당 좋았더니. nông ta bao nhiêu rồi đấy 응, 사이 농양 뻔다이. ôi trời ấy vô trời bà 하고 그 다브라. 응, 어디나 또 하고 봐야 돼. 좀 똥만이다. 농다리 똥 농아이브라. ngay em mà 농아야. 그래도 ấy cho là kìa 까이서 뛰노. dùm dạ юм닐레 이제 보면. dùm là từ dạ mà chú lấy 또 야한테 있었다. 나도 딴도. cha là kìa là biểu 옥절로 그다 빨리. cái đây nó cha là kìa bác gối mà sẽ đại hỏi em hỏi cho nên chết tại lịch cho mày cha số kẹ hỏi em mà cha đi rồi đây ấy thì cái làm này mà cái nào nó lạc rồi thì cái nào nó chịu phân đề Happy Bewanita, tumage tuntoke, tumu, raya tumage puro. Happy Bewanita, oh, cuma tumage, oh, tumage, dah, tayo ni kanan lagi di. Hawa yang hawa jatuh ke, saya hawa ni. 이빨리. 하고 있는사. Nó ngon gì nhỉ? 뭐 이빨리자. À, 이빨리자. cái giờ à, 산할래. cái giờ làm gì? 네. 이빨리 들라오. Cái giờ 아복자 이제 올라. 까이야. 야, 이 악로 이띠야 인더가 아복 일단 아복나 사바 따빠이냐. cái giờ tại 시청범이 타도 또 hao kia bên đấy cái nó nè, 성범이 타도 또 cái hao bằng được vậy, 다 또. 럭절로. không chắc là gì chắc này, 응. cái gì học được không chắc là hay, 어, 가나히노. học gì mà hay mà, 가나히. mi đồ, 미도. ừ, 또 하고 있고. cái này học mà này, 응. cái 하고. này 따또. cái này cái gì học ấy, 기다치 사토에. ừ,
단 주사 토니 하고 뚱머니 맞아 왜냐 좀 해. 하고 있고. 하고 맞아 저에. 잘해. 틴브라 그 ai lỗi lộc thô cầm đã cần mà 깔려나. chỉ trong ngôn một gia thụ thốt nào 잘해 또. 왜. 하고 있고. hào ấy 양 하고 있고. 하고야 그 하고야. đi Bali gì sport cái channel ya rồi mà lấy sao bị phá đi lấy sao bị phá bớt ba 다들 마 ngang ngồi đi qua 어머니 강해죠. mà lấy sao bị phá đi hay 하나 하이로 그래. 마도 전에 các tỏi tân sơ bộ 지금 이놈 tân 짓들러 다 속에도 돼. 자 와이로. sao sao tập bớt nè 양 깔리. 위에 뭐 쟁그래서 à mà biết kêu thay đổi 위에 제가 나기는 좀만 다이거니. 다이걸라 보라. đây có thay đổi 다들요. 다들. chán 그래서 왜 다들 봐. không huy mà quan thủ sẽ dần thay đổi mà quân ở trong này được khuôn ba 어. 무슨 소리를 했어 이거. 그래 또 뭐지? à thôi 저기 하고 hào ấy 하고 하거든. 저기 이제 10달러. mà này à bộ in rồi à bộ nó tập bớt sao rồi 하루에 할때 갖다 짜야 돼. 갱갱해서 em lao 갱갱해서 쭉 잡아야 em mà 돼. biết kể em mà biết 뼈 뼈 thay đổi 자, 어떡하래? 너 어떡하래? 일래 하자. 챔피언 그래. 진짜 와이로. 자, 저기 하고. à thôi game lao rồi game lao với rồi lộc thô cầm 가는 게 좋아. 잘해, 잘해. 여러분들이 lao rồi 여행해서 하지 잘하겠고. 잘해. à thôi 하겠고. 하고. 땄어야겠다. 잘해. 올해 cái lầu này nè 그러지. 카메라. lao rồi 그래, 하고. 또 먹게 구하해. 또 뭐하러? ตุ้m đây này 또 먹게 가. ra rồi 왜? 뺄래, 뺄래. bên là vào 그래. 잘해, 또 먹게. một thân gì đây 잘라만해. sai nhiều thứ này 왜 sai nhiều 강해? thứ nó rồi 강해 줘야지. thân gì 잘래야 나. xin lỗi 여보. 근데 빨리 나만해. đi Bali channel này đi xin mà thân rồi 사내요. 나 어디다. đi Bali có tập đi ra 아직도 짝해. ô tôi lại Abu, dahil nasa loob. 잘해. Abu, nasa loob. Uwi na nga rin. 친구 떠나봐. 잘해. à thôi 마까지 잘 위노시 보. channel này mà 사내 보야. 사내보다 이까야 다니네 마. 다닌데 아닌데. đi sao bị phá đi 나오. 하나 놓고 그러지. ra thôi 까지 계속 발리지. channel đi 사내라고 싶어. 나오요 돈. đi Bali thu nó lao đi các lao gì cái tân 하우 뜨세요 뭐 cái 깔래. đó đang ai cái đó thì akan đầm 이 자로 cái 있다니. đó nó ra thôi rồi em nhé bộ 또게. tôi đầm đấy tôi nói 또 해야 돼. 자로 거에 ra rồi ra 자비로. ra đi rồi 하우트나. 자비가 없나 보라. 유리. 야, 뭐는 유리 봐. 해야 이 유리. yêu thì bộ 세제 파 강하고 세제 봐. 성공 à thôi 성공 mà thực sự là thôi 가대다. 파티에 바꿔줘. phát tập ra thôi là gì câu câu là 성공 mà 우리 강해줘. 자 속에고 ra thôi là phương cái bộ kia 뭐 어쩌게. tôi ra thôi một lúc sau 강해줘 강. 잘해. 잘해. 아이 잡에 왔는데. 하와야 마을. 그리고 뭐 어디지? 하이바이나. đây là phương bộ kia ra thôi 자를 끝을 왜 왔는데. 어머머. 에이 틀레야다. 나라 잘하게. 나라 ê 뭐. mấy sao thuốc rồi bỏ 나도 그래. 하우스나. không sao tiền mà xem thằng này sẽ in việc 카바자니다. xem thằng này 왜 xem rồi đi
야들 빠모이 자 망도 사무다네 달러로 제 참고 그때 아버 빨리 사토 달러로 나 볼 보라 보내지 짜오는 짜오 이 짠님들이 도시 망도 사무다네 이거 많이 도봐 어찌 너무 내 먹는 참무다네 까나 하리 까나 하이노 자오니 어이거 야마왜 다 저게 뼈 안 필요라 뼈 자게 맞지 당하야지 그래 뼈 쉬워야 응 지금 뭐 사토 내뭐 나진 티가 놈이 자래 하we 배틀레나 어이니 사토 하we 자래 야오 빠빠라 자시라오 하we니 하르메 따뜻해 시지 따뜻해 하we야 자래 그러는 날 시대 그러는 컨데이죠 그러는 시대 그러는 시부 고다 아까 전에 시대를 고도 걸어 가나 걸어 원래 야래 또 먹이고 운동해 봐 야는 아예 아무도 걸어 가나 원래 또 먹이 어머니 아무짝도 봐 자는 데 달래 하이바 저 보이는 jelly mana kan mana wilayah sedai kau ini oh bema la bona telau jatuh silau bom tu jatuh si abe mala bro 빨리지 di palila ki bo di pa kai ta ki ba ma de 사나리 now it is forcing chắc không nó đều có mai cả chẳng có cái nên gọi chẳng hơn ko abe mo ko lao 디팔리 아 사나 새끼 di palila bene chai ba 사나 뭐 새끼 chắc kêu sana ba cha che zama 응 ko ko chuna la oil bo ma cha thu si la oil se la cha la che 응 ra 네 사람들이 행복해 너만 너 그건데 왜 진짜 너를 봐 너를 봐 노래야 제 그것도 지금 함절로 그것도 시대로 답나 잉만해 인구에 어 차이였나 마이디야 마이디야 그것도 다 오빠 이거긴 거기 파지 데이터 데이터 하러 데이터 데이터 에이 그거 그거 봐 이따 자 도지 그거 봉정나 봐 장아지 그것도 아이시는 그 토픽이 아니고 데이터 가만히 데이터 거니 돼 못하고 살이 왜 강아지 강 좀 싫어 좀 싫어 뽑으려고 전화라고 싫어 와라가 나한테 이따 자 도지도 야 당연히 그래요 이야기가 그래요 하원이 남하고 전화 잘하 싫어 어디 기도 저 후전화 해로 아니라다 이거래 굿 하원이 이거래 이거래 베니 또 이게 아 야우리에 야뭐 알았어 유설로 시다고 신기도 굿 나 이거래네 이게 레팅도 아 이거래 봐 야만 안 가고 아무 좋아 디브로 어홈 트리 자리시 다니 있달리 뭐야 자. 왜 가? 홍탕선 비력이 샷농장 낚시 사토 잉아 너 그걸 다니는데 누구네 낚시 사토가네 시 아이 마판지 너 부토그러기 시작되면 라포이 자기더라 잘을 했달리 뭐야 자로야 시작 시파토도 사토도 기다션 그다음에 비로 잘하게 하원이 레임 사탐이나 잘 굿 hỏi em 이게 hỏi 레이팅 đây bà 아우트이 뭐 알고 지금 엄마 삐약대자 kiểu 일단 카가니 보고 khai 아주 đi tali 굿 bùa 라운네 요산지 tali ăn đi tali 야 누가네 khai đi cho nên đẹp à 아주 시지나 미르 샤가 하가자가 남는 시디 뭐 하가 허리는 하가자로 이제 뭐 미르 샤가냐 요거도 vô rồi tali bùa 누가네 또 라포이야 아이나 cho nên đẹp à đi cái nó này cho nên đẹp là 강이 tali cho nên đẹp 짜는 게 일단 하요 컴플릿 hay 강이 hay năng chúng ta rồi mới hay bị biểu anh cả 이 컴플릿 강이니 không đơn này 세버 không vui rồi 레이타메나 굿 나오고 thế xí xí rồi 두도 lúc là kia 레이다 카브리고 굿 그래서 굿 vô lại 이거 hỏi 봐이게 레이다 bà 그래 라포인 뼈게
아치다 안강 그래 자기 아카보다 왜 자토 그래 시디 아치가 안강 그거나 디발리니 디발리 디발리오야 까오나나 빨리 들라오 그때 그래 하이노 락더보 제 락포말리자 라이 라이 아 뭐야 제보 라포인 자토 누가 그래는 잘 펑펑장스 이제 보이로 어 파문정 해봐 아주 아주 자토 장님 탕비오이 파문 당되네 에이 당되네 탕올라 식사로 하이로 자토 잘게 어 나 아주 로이들이 어 라포이들이 예 하 라포이들이 예 nó phải đây đi bà học tiền để học tỷ chấm chấm học tỷ em nè à dưa ha em học tỷ 형 하우도 몰라 보이다 là phải học tỷ chấm chấm 점점맨 아 통보도 잔인이라 nó thế không mà nó tôi chưa này tum 딱따오다 딱 떠보다. 진짜 좋다 봐 진짜 딱따오다 tum 딱따오다 ai rồi nè 응 ya học tỷ vậy cha là cái quả 어, 자토. ấy nhỉ đi ba đi à 빨리 해서 봐 아니, 이거 이거 들어가 보세요. ừ 아이 칸들 컴지. 이거 디 빨리 꺼브라. 저 쉬우면 미야 그만 또 한대서 까고 꾸이나 왜디 말이 아이디가 사이우기는 또 우리는 cái này nhau rồi 맞 콩칼라가 뭐 복칼로 감 복칼 볼 감도. anh đâu có là tôi có tỷ à 운동회랑 좀 싸. 볼 감. 아이는 간독비랑 사이 싸고 hồi khăn đồ thì phải tôi mà cái 좀만 짜서 mà cái co ở là 보이는 사례 다른 사례 스마트 애 이거 그게 자뭐 돈은 어째 또 빠무이 이거 그게 야는 돈 랑전 거야 너 올라 ôi 언제 lại thôi với em nè 아 học với à 양 나싹 레이 야 만지. 이거 진짜 랑 떠오르는 거람네 하우도 봐 học cái học từ nó học 동당에 오늘도 하고 그냥 또 어디 비슷비슷하게 tôi đi tại lại buổi 에이 비슷하게 모모시는 애 학도만 부르라 이거 시디. 본동 이게 không 이제. đi chứ không đi cho nên để tại lại buổi buổi có 아왜왜 또 왜? ôi à 너 샬라지 몇 dạ 샬라지. rồi chúng mà cái 좀 들어. chúng mai rồi 응. lúc cái rồi mình đắt 뭔 거지? 롤러 hỏi 샬라시 rồi hỏi nè khai 예, 현금들 가봐. khai à 이 동네 활동하려고 제가 보는데. 양 돈만 그래 하더만 아들 양 들어. 야, 야, 하프라고 하나. 합디. 너희 요도 이거 시디. 나 떨어 놓은 거지. cha đi phải này thì là cái 예, 그 이노. 간나는 사이. rồi đi phải đi đã 야, 되다. vậy 시대나 버니 그냥 보내리지. vậy chú không nghe 다 도보 맞점 당나에 퍼 그렇게 도피를. tôi chỉ đâu mà này 싫어 싫어. ấy chị đấy 예. chị bây giờ đi ra 이제 다 이만. chị đây cái nào nó đây thì đã 너희 레이 너. cái nào nó đây chứ 그나마 게 그나마. mà nó hát tốt cái thời vậy 예, 야, 로이 통팅절로라. 가족다나 봐. mới thì giờ vậy 너 욕절라고. ra hỏi này 그것도 지남도. thì không mà cái xíu rồi đấy tới 저 파지 파지 파지. 찐도 할배 빠요 이마. 찐도 대토 찐도 잘 나. cái này rồi 찐도 코드 나. 나때 코나. rồi cái là bà 찐도 대토. ôm một té 어. đang cay chả rồi nó 아이 아마마. 이 대토피하기 시작하고 그 그런 거 놀라 이신. tôi thấy là nó ra đây 대토번에 대셔면 돼. ôi phải đây ra đây ra đây 왜? cái nó này sâu rồi 그 맞아 더 와이드는 또 올셔야 되네. 눈에 옆에 이마다 때 초대 촉저로 하야지. 좀 나나 큰 놈이 저 어머니 보고. 이마는 야다 보긴. cái này khang ngày năng cái nào nó 아이로 아이미. năng ngày đi cái nào 아이마 착한들 보이 마모. không từ giờ tay này 뭐 되니가 있네. nó từ giờ cái chuyện tiền một cái sorry 뭐지 소리? 이 조리 해보니 뭐 뛰는 này 뛰는 một chùm bên này mà 이 조리 하게 되니 아이 저리 들라라 봐이. 시란트란 향이 거이 마. 아이 시란트란 양 아마 미네. cái đây chắc là mà này hỏi này đã rồi thôi cái 마로다래. không mà này không bra không à đâu cái gì ra 돈 나만 있더래 뭐 lấy ra bữa cái chả ra 너 샤토 그야 꾹꾹 nó nè 아 뭐나 ấy trái rồi 응 không bữa à không thì với em khai em 아닌데 하우데 너 그게세 제동 꼭스 야오 그래 봐.
왜네 애 좀 봐. 좀 미안나. 좀 자니고. 또 먹게. tum마지. tumma da nga ta Tum pom wairo. bo bo 짜와이로. tumdoini. 짜나 부기로 짜토게. Sana ba kai chagi sige. 고롱 자기. Ma, adudi tu hai di. Ma mai ta hai ai ta lai chong ni ai ta lai. 저러서야. Ma kai non ta ki ga di si je bi se. yam za le wen khring kha ji nga za no adi sai yam yam me do cha pi de ju ke shu cha ro 좀 찐나 소리 짜 마음 필요 자기. 얘 때문에 뭐 짜도 짜는 거는 라면. 짜잖아 응, 짜기 필요. 오, 못해. Hao, 아베 말라 불어. abe ma lai es da 애들이 맞대. sanari. 하늘이 보여. Ngasi shuti hayeng dai di school karani ba ngasi yaw chong loi ba numi ni da na. 응. Hayeng dai di school karani do moi ka chana jari ba. 차는 나와요. Ho hai hai. 아이고. Angang na moi chana ni gi ba. Jabi Bisa ni panggil. ni ba. 까이자 그래. Lai 내일 보래. 빨리 또 먹게. tum do ram ne. Agula ke janu ro thang jala tum do. 라에도 Oh, 라만 nai. 먹고 다이 좀 말이. 어머때 나 하도 오라. 앙앙 라에 되는 뭐. 앙앙 뭐 오다. Moi di nem bol kam bi chana le ram ni. 응. Han moi ma na bi. Na han yaw chang. 나만에 Ma 가오면 bi nyam chana ba do. 올라오. 가만해. 좀 찌, 좀 꿀에 하나한테 부비리 봐. 정도 가나는 부비리 정한다. 그다 좋다. 가나는 부비리다. 뭐? 난 가나는 부리 넣었다. 가나 있어도 가나 부리 넣어. 발이나 Gali. 그라나 Mana ye. 마나 지 그라노 Nana. 아이지 그라 Abla. 그래 Sita chong mo. 짜짜고 짜래. 짜래. 이빨이 Laur kan to laur kan. diam lang ni Dali hadu. 그래 해도 Puro pi chika do puro na bo pe hula ra onu sit kam do. Ante ye hula ba. Isu di mara mok pa niya to. 짜비제데 하이로. Sanabagi lakna nari ba. Sida chagjalo aba di pali di hoji video ko yaw nindre. Yaw yadre. 무얼이라 보라보야. Pore ma bani kam 보나 san. 지부. Sanari. 뭐? Kali. 까이미에 하. 깨들어봐. Pore ka Si sa. Ika kali. 부가양 기다려봐. Nate. 부가양으로 넣었다래. 빠무해봐. Oh. 좀 봐야지. Chum. 좀 해. 부가요. 야만에 부가요. Ni je ke da san. Tabi. Sida puro ka ka ma yin hulu aga na bo ko sumai. 부가이니 Mo sanari ni thugai roi da. 장ገብ도 부가요. Thugai de. Pali da ni. 나나 뭐. 짝지 잘봐. Chai. 잘해. 간장 잘. Hawaii. 하와이. 하우브라 하와이. Hawaii. 하와이야 하와이 거. 위치다 있으지. Nusi ba 난 niya. 사는 벌라 이러. 하늘아 뭐. Sanali. 하늘이야. 까나가. Nega. 니네가. Ay, diyan mo nga baro. Chanda sunang ke lo de yo to ko di pali di am ka udi ma. 까리. Kai de. Kai de ki tang chan jalo. Kaya thugai no dikito. 아, Tam na ha po. 까나 두가리노. Mana nusit ka ba da. Tanda ka mo ba kai da na. 뭐 깨돌아. 니들 가지고. Aguni. 아부어라. 아부 하라면서다. 까오라. Kau. 요. Ajun na te agu. 아구. 아고 라라 또 마시라. 공장 개라 아, 엉장하게. 탐비와이. Ko di pali di am tak ka de. Antak se. Se lo after. Kam bai mo to si ingi kam ki no ingi. Kra wali nem da ro.
이마도 까불다. 피치카리는 땀나 까미 쳐봐 우드레 베마 타가 스마이나 볼 까비 까미 바사 얌노니 얌 해예봐. 딱하마니. 볼 까미 볼기 볼 나칼리 하게 손다 뭐지 그거지 신추 뭐 감는 신가 버산티 뭐지 신는 신은 감는 사네. 장가지라. 나 이거 사나이로. 산하디는 장하게 장하게라. 미라마세 공장이야. 뚱이오네. 사람에. 뚱이. 나오. 살람 누구지 알아가. 뚱마지 짝짝아이도 그기노. tummaje hara salame 당장 내야겠어. ngân gì đó không ngân được 야 뭐. 나 벌좀 잠깐만지. 그다음에 세력이. bữa mà cái nó thông nọ xong mà mang thằng mà tụi mà khai phết ngã salo ing tuổi nó sẽ trẻ 눈치 찍으시 인기를. 하. 이게 하나. 인물네. 응. 많이 타면 이거다. thầm môn mà 이거는 하이드나. tôi có mắc cái nữa tôi cái tiếng là cái đó khai dạ dạ 장나씨. 오에. 뭐. 오에. 마을. làm cha nó phải mà giữ cái làm cha coi anh tan làm mà thì đặt sự làm cha cái 마치 얌자에 봐. chạy 빅 살라고 하는데. 이거한테 집어 봐 주세요. 네. 야. 와리. 아이고 뭐게. 자와이로. tumma đời này tumma đời 아까 제 얘기했나? 자, 아까부터 물리 잘. 좀 어때요? 뽑자. 꼭 들어. 뽑다네. 제가 드시 부터 없어. 뽑다. 빠빠 홀로 전화 홀로. 야야 또 이게 정말요. 피자도 이까보다. mà khi đã hấp dẫn biram kia là hấp dẫn biram ima hấp dẫn gì 아. ai đồ hấp dẫn ai cái nông đàn đồ hấp dẫn 빨리. 하보 달리. 하보. 야래. 롱 해보. 또 뭐게? 나래 또 뭐게 나. 안 오고 또 비겐. 랑소 야래. 그토록도. 파전을 가도록. 나래. 하지 파전 또 뭐. 또미. 또미 버네. 농지로 또 비고 와. 랑소 간 달리. 아주 하. 랑소 간 와야 간 랑소 간. amo tôi đi mà amo tôi 네, 나 사지 롱소. 미방토 미루실라이도 뭐 하는데. 강이 뭐. 나 뭐야? 나 맞아 빨리. 미방토. 빵. 뭐야나? 빵하러. 네. 야 뭐야? 잘했어. 미토그로로. 아. 미토그로로. 올리바. 올레나. 아예. 난라오. 잘했지라오. ima tumma salo 강아지 때 저기. 말 못해 소. 마타이 마타이 또 보니 먹는 게 또. 말 못해 소만. 또 가나는 코가 이제. 어떻게? 난 물론. 안 없애도 토 안 없애 합세하라. 학교 필요. 합해. 야 뭐. 야만은 잘. 야 그래도 잠깐만. 똥토. 하. 똥토. 좀 뭐 해요? 좀 토이. tum thô thầm gì mà tăng po ta bạc 좀 뭐라 해? tum 맞대? oh 마이 좀 뭐라. chumi 좀 많이 팔아. ima yam tum cái đầm này và tum mà cái buộc tôi phải tôi po tha là 강해 주 강해. 똥토. phải mà cái mà xa xuồng mà 좀 토이 마 해. tôi trở là brain 하이. hay 맞대? oh 토이 마. 좀 oh 뭐라지? chumi chumi 해도 그가. 좀 뭐래? dạ đấy mà 야 뭐. dạ đấy tăng po tha đó 가이자리 너희들. ima phamung tận đây đi xe 파문데 딸리다 이남나. cái cho xe hay nó 파문데. tôi này 근데 딸게 해봐. ima cái yum này xe 나때가 주나때. còn mà thì yum đã hay là ima mà pam đâu hiện là cái gì rồi là đi mà pam chăm xì mà nè người ta giật kia đã hay này xì ima cái yum nè 나때가 주나때. 이마 용. 까지네 애운디. hiện là cái thế này 응. 짜시 자치고. ôi 짜시 아이 뚜먹에. tum 잘라로 딸리 thôi 또. chắc rồi tum mà tum mà anh sống nào con ta cái tàu rồi cái 애주 강해 해봐. ừ 좀 해나 하이도. ừ 좀 주준데나 좀 해야지 날이봐. 좀 해야지. chum mình 까로 까노 또 뚜먹에. câu đó tum không 까부려 까노 거 아이. ừ 까로 빠야로. ừ 핫도 까니 저이든. sao đây cái video mà tao sẽ đưa lối rồi mà khá ta và sẽ đi nung đằng cái mấy mình nói 까불어 것도 짜야라며. 어때야? 어 이 짜라며 거. ôi cha là tầm 난디 짜라보. ấy cha thì ima lối cha tôi nhỉ 짜줘야 들어가 차이나. cái đấy cha bây giờ tôi nói ta ima ấy gì
ꯄꯩꯔꯝꯃꯦ ꯇꯧꯔꯤꯁꯦ ꯑꯩꯅ ꯃꯄꯥꯟꯗꯩꯗ ꯄꯨꯁꯜꯂꯛꯄꯅꯦ ꯑꯩꯈꯣꯏ ꯃꯥ ꯋꯥꯔꯤ ꯌꯥꯝ ꯁꯥꯕꯗ ꯐꯖ ꯋꯥꯔꯤ ꯁꯥꯏꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝꯗꯒꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯝꯗꯥꯏꯒꯤ ꯁꯦꯕꯥ ꯇꯧꯁꯟꯅꯔꯤꯅꯤꯒ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯔꯣ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯁꯦ ꯍꯣꯏ ꯅꯝꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯑꯩꯅꯅꯦ ꯇꯥꯅ ꯅꯝꯃꯤꯅꯦ ꯃꯣꯏ ꯉꯁꯥꯏꯅ ꯐꯖ ꯋꯥꯔ ꯌꯥꯝ ꯉꯥꯡꯈ꯭ꯔꯕꯅꯦꯕ ꯑꯩꯅ ꯏꯃꯥꯒꯤꯁꯦ ꯁꯨꯝ ꯅꯤꯡꯁꯤꯡꯍꯧꯅꯅꯕ ꯍꯥꯏꯅ ꯇꯧꯖꯕꯅꯦ ꯑꯩ ꯂꯩꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯂꯩꯔꯤꯁꯤꯅꯦ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯉꯟꯇꯥ ꯆꯥꯊꯣꯛꯇꯧꯔꯦ ꯆꯥꯊꯣꯛꯀꯅꯤ ꯅꯍꯥꯟꯈꯩ ꯊꯦꯡꯕ꯭ꯔꯣ ꯊꯦꯡꯉꯦ ꯅꯍꯥꯟꯈꯩꯗꯤ ꯉꯁꯤꯗꯤ 9 ꯇꯥꯗ꯭ꯔꯤꯗꯅ ꯑꯣ ꯌꯥꯝ ꯉꯜꯂꯤꯖꯥꯠꯂꯣꯏꯔꯦ ꯑꯩ ꯉꯁꯤꯗꯤ ꯉꯟꯇꯥ ꯄꯥꯄꯔꯦ ꯆꯪꯉꯒ ꯂꯥꯝꯃꯛꯄꯩ ꯋꯥꯅꯤꯗ ꯑꯌꯨꯛꯇꯁꯨ ꯉꯟꯇꯥ ꯆꯥꯊꯣꯛꯑꯦꯗꯅ ꯉꯁꯤꯗꯤ ꯆꯥꯕꯁꯨ ꯌꯥꯝ ꯌꯥꯡꯅ ꯆꯥꯏꯌꯦꯕ ꯍꯣꯏ ꯅꯍꯥꯟꯈꯩꯗꯤ ꯈꯔ ꯂꯪꯊꯣꯛ ꯈꯔ ꯁꯥꯎ ꯊꯛꯑꯣꯏ ꯇꯧꯋꯤꯗꯅ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯕꯤꯗ꯭ꯔꯤ ꯏꯃꯥꯁꯦ ꯂꯥꯛꯇ꯭ꯔꯦ ꯀꯅꯥꯝꯐꯥꯎ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯕꯨꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯝꯃꯅꯤ ꯑꯕꯨ ꯆꯠꯈ꯭ꯔ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯑꯒꯨ ꯂꯥꯛꯇꯣꯏꯔꯣ ꯑꯕꯨ ꯂꯥꯛꯑꯣꯏꯌꯦ ꯂꯤꯖꯨꯟ ꯂꯥꯛꯑꯦ ꯃꯣꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕ ꯌꯥꯎꯁꯪꯒꯤ ꯂꯤꯖꯨ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯑꯦ ꯆꯥꯛ ꯂꯧꯖꯈꯤꯌꯦ ꯑꯣ ꯐꯔꯦ ꯆꯥꯔꯦ ꯌꯥꯎꯁꯪꯒꯤꯅꯦ ꯎꯝ ꯆꯥꯛ ꯆꯥꯔꯤꯕ ꯃꯃꯥꯡꯗ ꯊꯣꯛꯀꯦ ꯅꯣꯏꯒ ꯍꯣꯏ ꯑꯉꯥꯡꯈꯩ ꯉꯁꯤ ꯆꯥꯛ ꯃꯌꯥꯝ ꯃꯣꯏꯗꯤ ꯑꯆꯥꯄꯣꯠ ꯆꯥꯅꯅꯤꯅ ꯇꯧꯕꯅꯦꯕ ꯑꯆꯥꯄꯣꯠ ꯆꯥꯅꯤ ꯇꯧꯕꯗꯅꯦ ꯈꯣꯒꯦꯅꯅꯦ ꯆꯥꯛ ꯑꯣꯏ ꯆꯥꯔꯣ ꯍꯥꯏꯌꯦ ꯌꯦꯟꯗꯣ ꯂꯩꯔꯦ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯌꯦꯟꯅꯁꯤ ꯉꯥꯏꯔꯦꯗꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯋꯥꯏ ꯉꯥ ꯆꯥꯔꯛꯏꯗꯅ ꯑꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯦꯟꯅꯤꯅꯅꯦ ꯌꯦꯟ ꯆꯥꯔꯣꯅ ꯇꯧꯔꯤꯌꯦ ꯍꯣꯏ ꯆꯥꯁꯤꯅ ꯏꯃꯥ ꯍꯥꯟꯅ ꯄꯤꯖꯊꯣꯛꯀꯦ ꯕꯕꯥ ꯂꯥꯛꯏꯗ ꯔꯤꯖꯨꯟꯁꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯉꯥ ꯅꯠꯇꯦꯗ ꯍꯣꯏ ꯏꯃꯥꯗꯤ ꯉꯥꯒ ꯑꯝꯇ ꯆꯥꯕꯤꯗ꯭ꯔꯦꯗ ꯆꯥꯗꯦꯗ ꯍꯥꯏꯗꯤ ꯍꯋꯥꯏ ꯊꯣꯡꯕ꯭ꯔꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯀꯔꯤꯝ ꯆꯥꯕꯤꯗ꯭ꯔꯦ ꯏꯃꯥꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯆꯥꯕꯤꯗ꯭ꯔꯦ ꯉꯁꯤꯕꯨ ꯑꯩ ꯀꯔꯤꯝ ꯌꯥꯗ꯭ꯔꯣ ꯉꯁꯥꯏꯗꯤ ꯇꯟ ꯆꯥꯏ ꯂꯐꯣꯏ ꯆꯥꯏ ꯑꯗꯒꯤ ꯑꯌꯨꯛꯇ ꯁꯪꯒꯣꯝ ꯑꯗꯒꯤ ꯑꯗꯣ ꯅꯨꯡꯊꯤꯟꯗ ꯍꯧꯖꯤꯛꯄꯨ ꯍꯥꯏꯕꯅꯦ ꯑꯩ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯅꯨꯡꯊꯤꯟꯗꯁꯨ ꯃꯨꯜꯃꯤꯅꯥ ꯊꯛꯏ ꯑꯗꯒꯤ ꯕꯤꯁꯀꯤꯠ ꯆꯥꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯇꯥꯏꯃꯤꯡ ꯅꯥꯏꯅ ꯆꯥꯔꯗꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯐꯩꯌꯦꯕ ꯌꯥꯝ ꯆꯥꯏꯀꯣ ꯉꯁꯥꯏꯗꯤ ꯆꯥꯏ ꯉꯁꯥꯏ ꯌꯥꯝ ꯆꯥꯏ ꯍꯧꯖꯤꯛꯇꯤ ꯑꯩ ꯆꯥꯛ ꯀꯗꯥꯏꯗꯅꯣ ꯄꯣꯔꯛꯑꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯛꯑꯦꯕ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯔꯛꯄꯁꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯩꯅ ꯂꯥꯝꯕ ꯍꯧꯔꯕ ꯑꯗꯨꯅꯅꯦ ꯑꯩ ꯍꯥꯏꯁꯦ ꯍꯣꯏ ꯑꯩꯈꯣꯏ ꯃꯥꯁꯦ ꯍꯧꯒꯠꯂꯛꯑꯗꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯀꯠꯆꯩꯌꯦ ꯇꯧꯕꯅꯤ ꯍꯥꯀꯠꯆꯕꯁꯤꯃꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯀꯠꯆꯩꯁꯤꯕꯨ ꯈꯪꯗꯦꯅꯦ ꯏꯃꯥ ꯍꯥꯏꯔꯛꯄꯗ ꯍꯥꯀꯠꯆꯔꯦꯗꯣ ꯍꯥꯏꯔꯛꯑꯒꯅ ꯍꯦꯟꯕꯅꯤ ꯅꯤꯡꯁꯤꯡꯉꯒ ꯍꯣꯠꯇꯠꯄ ꯑꯩꯅ ꯁꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯏꯃꯥ ꯌꯥꯔꯦ ꯍꯣꯜꯂꯨꯔꯅꯨ ꯈꯔ ꯋꯥꯠꯂꯤꯕ ꯃꯥꯜꯂꯤ ꯈꯔ ꯋꯥꯠꯂꯤꯕꯣ ꯌꯥꯔꯦ ꯍꯣꯠꯂꯦ ꯌꯥꯔꯕꯣ ꯌꯥꯔꯦꯀꯣ ꯇꯣꯛꯑꯒꯦ ꯁꯦ ꯀꯅꯥꯅꯣ ꯇꯣꯛꯏꯁꯦ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯇꯨꯝꯃꯒꯦ ꯇꯨꯝꯕ ꯅꯠꯇꯦ ꯀꯩꯅꯣ ꯆꯥꯊꯣꯛꯇꯣꯏꯅꯤ ꯆꯥꯛ ꯆꯥꯗꯣꯏꯅꯤ ꯄꯤꯔꯛꯑꯣꯗꯅ ꯄꯣꯔꯛꯑꯅꯤ ꯆꯥꯔꯒꯦ ꯂꯤꯖꯨꯟ ꯂꯧ ꯆꯠꯈꯤꯌꯦ ꯁꯪꯒꯣꯝꯁꯨ ꯁꯦꯝꯗꯣꯏꯅꯤꯅꯅꯦ ꯀꯅꯥ ꯂꯧ ꯆꯠꯈꯤꯅꯣ ꯂꯤꯖꯨꯟꯅ ꯂꯤꯖꯨꯟꯗꯤ ꯀꯥꯏ ꯆꯠꯈꯤꯕ ꯃꯥꯗꯤ ꯆꯥꯛꯁꯪꯗ ꯆꯥꯛꯁꯪꯗ ꯂꯥꯛꯑꯣ ꯊꯨꯅ ꯂꯥꯛꯑꯅꯤ ꯆꯥꯛ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕ ꯍꯣꯏ ꯃꯤꯅꯗꯤ ꯏꯃꯥꯒꯤ ꯐꯨꯔꯤꯠꯇꯣ ꯁꯣꯝ ꯅꯥꯀꯟ ꯇꯥꯒ꯭ꯔꯦ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯣ ꯁꯣꯝ ꯅꯥꯀꯟ ꯃꯤꯅꯗꯤ ꯅꯨꯡꯁꯤꯔꯔꯣꯏꯕ ꯏꯃꯥ ꯀꯥꯏꯗꯅꯣ ꯁꯤꯗꯔꯣ ꯑꯣ ꯁꯤ ꯑꯣꯏꯔꯦ ꯀꯥꯎꯔꯦ ꯌꯥꯔꯦ ꯍꯩꯔꯔꯣꯏ ꯄꯥꯏꯔꯣꯅꯨ ꯌꯥꯔꯕꯣ ꯁꯤ ꯀꯃꯥꯏꯅ ꯂꯧꯊꯣꯛꯏꯅꯣ ꯐꯝꯗꯅ ꯂꯩꯔ ꯃꯥ ꯉꯥꯡꯉꯦ ꯀꯥꯏꯅꯒ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯉꯥꯡꯕꯗ ꯅꯪ ꯉꯥꯡꯗꯗꯤ ꯀꯅꯥ ꯉꯥꯡꯗꯣꯏꯅꯣ ꯅꯠꯇꯦ ꯏꯃꯥ ꯁꯦꯕꯥ ꯇꯧꯗꯦ ꯃꯥꯁꯦ ꯐꯝꯃ ꯉꯥꯡꯉꯤꯁꯦ ꯇꯥꯛꯏꯁꯦꯒ ꯍꯥꯏꯔꯝꯒꯅꯤꯕ ꯑꯩ ꯇꯜꯂꯕ ꯆꯪꯅꯤꯡꯗ꯭ꯔꯕ ꯚꯤꯗꯤꯑꯣꯗꯒ ꯌꯥꯎꯅꯤꯡꯗ꯭ꯔꯦꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯆꯥꯛ ꯄꯤꯖꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯂꯤꯖꯨꯟꯅ ꯂꯤꯖꯨ ꯂꯥꯛꯄ꯭ꯔꯣ ꯂꯥꯛꯏ ꯂꯥꯛꯑꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯥꯗꯤ ꯆꯥꯛ ꯊꯤꯕ ꯏꯃꯥꯒꯤ ꯑꯣ ꯄꯨꯔꯛꯑꯣ ꯂꯥꯛꯑꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯌꯥꯝꯅ ꯍꯥꯎꯔꯝꯒꯅꯤꯀꯣ ꯆꯥꯛꯇꯣ ꯍꯥꯎꯋꯦ ꯍꯥꯎ ꯃꯥꯅꯤ ꯍꯥꯎꯇꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯧ ꯑꯗꯣ ꯉꯁꯤꯗꯤ ꯍꯥꯎꯔꯝꯃꯗꯧ ꯃꯥꯜꯂꯦꯕ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯅꯤ ꯁꯤꯔꯣ ꯔꯤꯖꯨꯟꯗꯨꯕꯨ ꯑꯣ ꯃꯥꯔ ꯆꯥꯛ ꯄꯨꯔꯛꯏꯁꯦ ꯔꯤꯖꯨ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤ ꯁꯣꯝꯗ ꯊꯣꯡꯉꯨꯅꯤ ꯀꯣꯟꯅ ꯆꯥꯒꯦ ꯐꯔꯦ ꯆꯥꯔꯒꯦꯀꯣ ꯉꯥꯜꯂꯒ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯤ ꯍꯤꯗꯥꯛꯁꯤ ꯃꯣꯏꯅ ꯇꯪꯈꯥꯏ ꯃꯤꯛꯁ ꯇꯧꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯁꯥꯏꯗꯤ ꯂꯣꯏꯅꯃꯛ ꯆꯥꯈꯤꯕꯅꯤ ꯅꯠꯇꯦ ꯃꯣꯏꯅ ꯍꯤꯗꯥꯛꯇꯣ ꯃꯄꯨꯝ ꯑꯃ ꯇꯧꯔꯝꯃꯒ ꯀꯩꯅꯣ ꯇꯧꯔꯝꯕ ꯌꯥꯔꯕꯣ ꯑꯣ ꯍꯤꯗꯥꯛꯇꯣ ꯍꯥꯏꯗꯤ ꯑꯃ ꯑꯍꯟꯕ ꯑꯣꯏꯅ ꯂꯧꯊꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯍꯤꯗꯥꯛ ꯄꯤꯖꯕꯁꯦ ꯃꯣꯏ ꯃꯤ ꯌꯥꯝꯃꯤꯗꯅ ꯏꯃꯥꯅ ꯄꯤꯖꯔꯤꯁꯦ ꯑꯗꯨꯅ ꯑꯃꯅ ꯄꯥꯏꯔꯝꯕꯗꯣ ꯑꯃꯅ ꯊꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯃꯄꯨꯝ ꯍꯦꯛ ꯂꯧꯊꯣꯛꯄ ꯑꯍꯟꯕ ꯍꯦꯛ ꯂꯧꯊꯣꯛꯄ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯃꯥꯅ
ꯆꯥꯗ꯭ꯔꯗꯤ ꯂꯪꯊꯣꯛꯄꯅꯤꯅ ꯍꯤꯗꯥꯛ ꯈꯔ ꯌꯥꯝ ꯂꯩꯁꯟꯗꯗꯤ ꯌꯥꯗꯦꯕ ꯍꯣꯏꯅꯦ ꯆꯥꯁꯨ ꯆꯥꯗ꯭ꯔꯗ ꯌꯥꯝ ꯂꯧꯁꯟꯗꯗꯤ ꯌꯥꯗ꯭ꯔꯕ ꯌꯥꯗꯦ ꯄꯥꯝꯃꯨꯏ ꯍꯤꯗꯥꯛꯁꯤ ꯌꯥꯝ ꯌꯥꯝ ꯊꯝꯗꯗꯤ ꯌꯥꯗꯦꯕ ꯄꯥꯝꯃꯨꯏꯀꯣ ꯑꯗꯨꯁꯨ ꯄꯥꯝꯃꯨꯏ ꯑꯩ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯁꯜꯂꯨꯅꯣꯕ ꯄꯤꯖꯔꯛꯀꯅꯣꯕ ꯏꯃꯥ ꯄꯣꯔꯛꯑꯦ ꯆꯞ ꯆꯥꯅ ꯏꯃꯥꯒꯤ ꯌꯥꯝ ꯌꯥꯝꯗꯤ ꯉꯁꯤꯗꯤ ꯉꯔꯥꯡꯅ ꯌꯥꯝꯃꯦ ꯉꯔꯥꯡꯅ ꯌꯥꯝꯃꯦꯕ ꯆꯥꯛꯇꯣ ꯉꯥꯅ ꯌꯥꯝꯕꯣꯏꯔꯦ ꯉꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕ ꯌꯥꯝ ꯆꯥꯛ ꯈꯥꯕꯩ ꯑꯃ ꯑꯗꯨꯅ ꯐꯩꯌꯦ ꯉꯔꯥꯡꯅꯦ ꯈꯥꯕꯩ ꯑꯅꯤ ꯑꯣꯏꯕ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯅ ꯑꯗꯨꯁꯨ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯣꯏꯕ ꯆꯥꯁꯟꯕ ꯌꯥꯄꯣꯠꯇꯦꯗ ꯄꯜꯂꯤ ꯈꯅꯥꯎꯗ ꯄꯜꯂꯤꯕ ꯆꯥꯅꯤꯡꯗꯕꯗꯤ ꯎꯗꯤ 이보 ꯅꯪ ꯈꯣꯟꯗꯣ ꯎꯗꯦꯅ ꯊꯥꯡꯒꯠꯂꯛꯎꯅꯦ ꯌꯥꯔꯕ ꯅꯪꯗꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯎꯗꯦ ꯂꯣꯏꯔ ꯆꯥꯔꯣ ꯈꯤꯇꯪ ꯋꯥꯡꯍꯜꯂꯣ ꯍꯥꯏꯕ ꯆꯥꯔꯣ ꯈꯣꯟꯗꯣ ꯍꯥꯏꯔꯣ ꯈꯤꯇꯪ ꯋꯥꯡꯍꯜꯂꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯈꯣꯟ ꯆꯥꯔꯣ ꯃꯆꯥ ꯍꯥꯏꯕ꯭ꯔꯣ ꯍꯤꯗꯥꯛꯁꯤ ꯁꯨꯒꯥꯏ ꯁꯨꯃꯥꯏꯅ ꯑꯣ ꯈꯪꯉꯦ ꯀꯥꯎꯕꯅꯤꯗ ꯅꯍꯥꯟꯈꯣꯏ ꯑꯗꯨꯝ ꯊꯛꯄꯗꯣ ꯊꯛꯎ ꯌꯥꯗꯕꯅꯤꯅ ꯁꯪꯒꯣꯝꯗꯤ ꯌꯥꯟꯁꯤꯟꯕꯅꯦ ꯑꯗꯣ ꯁꯪꯒꯣꯝꯒꯤ ꯑꯅꯤꯗꯤ ꯃꯍꯥꯎꯁꯤ ꯁꯦꯞ ꯑꯣꯏꯔꯦ ꯁꯤꯅ ꯑꯣꯏꯔꯦ ꯑꯗꯩ ꯑꯅꯤ ꯑꯗꯨꯝ ꯊꯛꯇꯣꯛꯈ꯭ꯔꯦꯅ ꯑꯅꯤ ꯃꯆꯥ ꯁꯪꯒꯣꯝꯒꯤ ꯃꯍꯥꯎꯁꯤ ꯈꯔ ꯈꯦꯠꯅꯕꯅꯤꯅꯅꯦ ꯏꯃꯥꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯤꯔꯤꯁꯦ ꯆꯥꯕꯣ ꯍꯥꯎꯅ ꯊꯛꯆꯒꯗꯧꯗꯣ ꯈꯤꯇꯪ ꯃꯍꯥꯎꯁꯦ ꯁꯤ ꯉꯁꯤ ꯑꯃꯨꯛ ꯀꯩꯝ ꯍꯥꯏꯔꯣꯏꯕ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯝ ꯍꯥꯏꯔꯣꯏꯗꯤ ꯒꯤꯂꯥꯁꯁꯤ ꯈꯤꯇꯪ ꯆꯥꯎꯋꯦꯕ ꯌꯥꯔꯕꯣ ꯌꯥꯅꯤ ꯑꯣꯈꯥꯏꯌꯣ ꯑꯃꯨꯛ ꯌꯥꯔꯦ ꯍꯥꯏꯔꯣ ꯃꯣꯇꯦ ꯃꯣꯇꯦ ꯅꯪꯗꯤ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯆꯥꯗꯣꯏꯅꯤ ꯏꯃꯥ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯆꯥꯗꯣꯏꯅꯤ ꯑꯣ ꯈꯪꯉꯦ ꯑꯩ ꯆꯥꯔꯒꯦꯀꯣ ꯅꯪ ꯀꯣꯟꯅ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯐꯔꯦ ꯑꯩ ꯀꯣꯟꯅ ꯆꯥꯗꯣꯏꯅꯤ ꯏꯜꯂꯛꯑꯒꯦ ꯄꯣꯠꯇꯨꯗꯤ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯏꯟꯕꯗꯤ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ ꯆꯥꯔꯒꯦ ꯏꯔꯣ ꯀꯗꯥꯏꯅꯣ ꯇꯣꯠꯈꯤꯒꯦ ꯍꯣꯏ ꯇꯣꯠꯂꯅ ꯌꯥꯔꯦ ꯕꯣꯏ ꯆꯥꯛꯇꯣ ꯀꯩꯅꯣ ꯑꯃꯨꯕꯗꯨꯅ ꯑꯃꯨꯕ ꯅꯠꯇꯦ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯕ ꯈꯥꯃꯦꯟ ꯊꯤꯟꯕ ꯑꯁꯤꯗ ꯃꯆꯥꯏ ꯅꯣꯏ ꯌꯥꯝ ꯍꯥꯎꯖꯥꯠꯂꯣ ꯑꯕꯣꯛꯇꯣ ꯑꯇꯣꯞꯄꯗꯤ ꯆꯥꯕꯗꯣ ꯆꯥꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯗꯅ ꯁꯤꯗꯤ ꯌꯥꯝ ꯆꯥꯏꯌꯦꯕ ꯑꯣ ꯆꯥꯔꯒꯦ ꯄꯤꯔꯛꯑꯣ ꯍꯥꯎꯔꯝꯒꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯍꯥꯎꯔꯝꯒꯅꯤ ꯆꯥꯔꯒꯦ ꯄꯤꯔꯛꯑꯣ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯀꯌꯥꯅꯣ ꯃꯉꯥ ꯇꯔꯨꯛ ꯁꯣꯝꯕꯟ ꯇꯔꯨꯛꯅꯤꯗꯅ ꯏꯃꯨꯡ ꯇꯔꯨꯛꯁꯤꯗꯒꯤ ꯏꯟꯁꯥꯡꯁꯦ ꯑꯗꯨꯝ ꯄꯨꯔꯛꯑꯒ ꯙꯅꯤꯁꯨ ꯄꯨꯔꯛꯏ ꯏꯆꯦꯁꯨ ꯄꯨꯔꯛꯏ ꯏꯃꯥꯅ ꯍꯥꯏꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕꯗꯨꯗ ꯂꯣꯏ ꯌꯦꯡꯉꯕꯅꯤ ꯆꯥꯛꯈꯨꯝ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯟ ꯆꯥꯛꯈꯨꯝ ꯅꯤꯄꯥꯟꯒꯤ ꯏꯟꯁꯥꯡ ꯃꯍꯥꯎꯁꯦ ꯌꯦꯡꯉꯦ ꯑꯗꯒꯤ ꯕꯥꯃꯣꯟꯅ ꯊꯣꯡꯕꯁꯨ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯕꯅꯦꯕ ꯏꯃꯥꯁꯦ ꯑꯗꯣ ꯑꯃꯠꯇ ꯆꯥꯎ ꯌꯥꯗꯦ ꯂꯣꯏꯅ ꯍꯦꯛꯇ ꯑꯣꯊꯣꯛꯑꯦ ꯁꯤꯗꯤ ꯆꯥꯕ꯭ꯔꯥ ꯁꯤꯗꯗꯤ ꯆꯥꯔꯤꯁꯦ ꯏꯃꯥꯅ ꯍꯣꯏ ꯍꯥꯎꯏꯀꯣ ꯍꯥꯎꯖꯅꯤ ꯌꯥꯏ ꯍꯣꯏ ꯑꯃꯅ ꯊꯣꯡꯉꯒ ꯑꯩꯈꯣꯏꯅ ꯍꯥꯎꯇ꯭ꯔꯕꯣꯏ ꯅꯤꯡꯕ ꯑꯗꯣ ꯆꯥꯕꯤꯗ꯭ꯔꯤ ꯂꯩꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯖꯥꯠꯅꯤ ꯃꯍꯥꯎꯁꯦ ꯌꯥꯏꯗ ꯑꯃꯅꯤ ꯃꯥꯅꯦ ꯀ꯭ꯋꯥꯏ ꯑꯗꯒꯤ ꯊꯦꯡꯅꯒ ꯑꯃꯨꯛ ꯂꯣꯏꯔꯦ ꯃꯆꯥꯅꯨꯄꯥ ꯃꯣꯃꯣꯅ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯍꯋꯥꯏ ꯏꯔꯨ ꯆꯥꯅꯤꯡꯉꯦꯅ ꯍꯋꯥꯏ ꯏꯔꯨ ꯑꯃꯨꯛ ꯊꯣꯡꯉꯤ ꯆꯥꯛꯈꯨꯝ ꯃꯅꯤ ꯐꯥꯅ ꯆꯥꯗꯦ ꯑꯗꯒꯤ ꯀꯣꯕꯤ ꯁꯥꯛ ꯇꯧꯋꯤ ꯑꯗꯩ ꯉꯥꯃꯨ ꯁꯣꯛ ꯏꯔꯣꯜꯂꯒ ꯁꯣꯛ ꯇꯧꯋꯤ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡꯅꯦ ꯉꯥꯃꯨꯁꯦ ꯏꯔꯣꯜꯂꯒ ꯅꯥꯀꯨꯞꯄꯤꯅ ꯊꯥꯎ ꯉꯧꯔꯒ ꯁꯣꯛ ꯇꯧꯕ ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯕ ꯑꯩꯈꯣꯏ ꯑꯗꯨ ꯌꯥꯝ ꯆꯥꯔꯛꯏ ꯃꯣꯔꯣꯛꯇꯤ ꯁꯥꯇꯛ ꯇꯧꯅ ꯆꯥꯏ ꯍꯧꯖꯤꯛꯇꯤ ꯏꯃꯥꯗꯤ ꯃꯣꯔꯣꯛ ꯊꯥꯛꯄꯤꯗꯦꯕ ꯊꯥꯝꯃꯁꯨ ꯌꯥꯅꯤ ꯍꯣꯏ ꯑꯗꯣ ꯏꯃꯥꯅ ꯑꯃꯨꯛ ꯉꯥꯃꯨ ꯁꯣꯛ ꯇꯧꯕꯗꯣ ꯑꯁ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯍꯥꯎꯏꯅ ꯅꯪ ꯀꯣꯂꯦꯖꯗ ꯍꯥꯏꯔꯣ ꯀꯣꯂꯦꯖꯇ ꯑꯩꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯍꯥꯎꯕ꯭ꯔꯥꯕꯣ ꯁꯪꯒꯣꯝꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯏꯃꯥ ꯅꯤꯡꯁꯤꯡꯉꯤꯕꯣ ꯈꯪꯗꯦꯗ ꯀꯥꯎꯔꯦ ꯑꯩꯁꯨ ꯀꯥꯎꯔꯦꯅꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅ ꯅꯣꯏꯕ ꯑꯃꯅ ꯈꯤꯇꯪ ꯄꯤꯛꯇꯛ ꯇꯧꯕꯒꯗꯣ ꯍꯣꯏ ꯋꯥꯡꯒꯩꯗꯒꯤꯗꯣ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯀꯥꯎꯔꯦ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯅꯪ ꯅꯃꯥꯟꯅꯕ ꯀꯥꯎꯔꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯥꯏꯅꯦ ꯀꯥꯎꯔꯦ ꯔꯦꯗꯤꯑꯣꯗꯒꯁꯨ ꯋꯥ ꯉꯥꯡꯕꯅꯤꯅꯦ ꯏꯃꯥ ꯕꯤꯇꯣ ꯃꯦꯅꯥꯛꯁꯤ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅꯦ ꯑꯣ ꯃꯦꯅꯥꯛꯁꯤ ꯑꯣꯏꯔꯦ ꯈꯨꯡꯒꯪ ꯊꯧꯔꯝꯒꯤ ꯃꯤꯅꯥꯛꯁꯤꯗꯣ ꯍꯥꯏꯔꯛꯄ ꯃꯤꯅꯥꯛꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤꯅꯦ ꯑꯗꯒꯤ ꯑꯃꯅ ꯀꯔꯤꯅꯣ ꯁ꯭ꯀꯨꯜ ꯂꯤꯡꯈꯠꯄꯁꯦ ꯀꯩꯅꯣ ꯃꯥꯌꯦꯞꯇꯒ ꯂꯥꯎꯈꯤꯕꯗꯣ ꯗꯤꯄꯥꯂꯤ ꯁ꯭ꯀꯨꯜꯒꯤꯗꯣ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯃꯥꯌꯦꯞꯇ ꯂꯥꯎꯈꯤꯕꯗꯣ ꯏꯃꯥ ꯄꯩꯁꯥ ꯄꯤꯕꯒꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀ ꯍꯥꯏꯈꯤꯕꯣ ꯅꯠꯇꯦ ꯅꯍꯥꯟꯒꯤꯗꯣ ꯃꯥꯡꯒꯣꯟꯗ ꯐꯝꯕ ꯅꯨꯃꯤꯠ ꯗꯤꯄꯥꯂꯤ ꯍꯣꯏꯒꯤ ꯃꯣꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯀꯅꯥꯅꯣꯕ ꯑꯗ ꯐꯝꯃꯝꯕꯗꯣ ꯅꯠꯇꯦ ꯃꯄꯨꯗꯣ ꯁꯀꯨꯟꯇꯂꯥ ꯍꯥꯏꯕ꯭ꯔꯣ ꯁꯒꯨꯟꯇꯂꯥ ꯍꯥꯏꯕ ꯑꯣ ꯆꯨꯝꯃꯤ ꯁꯀꯨꯟꯇꯂꯥ ꯃꯥꯒꯤ ꯅꯤꯡꯁꯤꯡꯕꯁꯦ ꯌꯥꯝꯅ ꯑꯩꯅ ꯀꯅꯥꯅꯣ ꯃꯣꯏ ꯃꯃꯥꯟꯅꯕꯤꯅꯦ ꯑꯗꯣ ꯑꯩꯅ ꯀꯅꯥ ꯅꯪꯒꯤꯅ ꯀꯅꯥꯅꯣ ꯅꯠꯇꯦ ꯑꯩꯅ ꯀꯅꯥꯅꯣꯕ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯅꯪꯅ ꯅꯪꯗꯤꯁꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ
ꯑꯩꯒꯤ ꯀꯥꯎꯒꯟꯗꯦꯀꯣ ꯇꯧꯒꯟꯗꯦ ꯌꯥꯝꯅ ꯁꯤꯗꯗꯤ ꯐꯅꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩꯅꯣꯅꯦ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯀꯥꯎꯕꯅꯤꯗ ꯁꯤꯕꯗ ꯇꯧꯅꯩ ꯑꯗꯒꯤꯅꯦ ꯏꯃꯥ ꯎꯝ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯩꯒꯤ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯩꯒꯁꯦ ꯍꯦꯛꯇ ꯃꯥꯒꯤ ꯒꯥꯔꯤꯗ ꯄꯨꯔꯒ ꯆꯠꯄꯗꯣ ꯌꯥꯝ ꯅꯣꯛꯀꯟꯕꯗꯣ ꯊꯕꯛ ꯌꯥꯝ ꯐꯕꯗꯣ ꯑꯗꯨ ꯀꯅꯥꯅꯣꯅꯦ ꯑꯩ ꯀꯥꯎꯔꯦ ꯑꯩꯈꯣꯏꯗꯒ ꯂꯩꯔꯒ ꯏꯕꯥꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕꯗꯣ ꯃꯤꯅꯥꯛꯁꯤꯔꯣ ꯑꯗꯨꯒ ꯑꯝꯇ ꯅꯠꯇꯕ ꯏꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯑꯗꯨꯗꯤ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯑꯩ ꯀꯥꯎꯔꯦ ꯏꯅꯣꯏ ꯅꯣꯏꯕ ꯅꯍꯥꯟꯁꯨ ꯁꯤꯗ ꯂꯥꯛꯄꯗꯣ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯍꯥ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯁꯤꯁꯨ ꯂꯥꯛꯑꯝꯕ꯭ꯔꯣ ꯂꯥꯛꯑꯝꯃꯤ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏꯗ ꯍꯣꯏ ꯂꯥꯛꯑꯝꯒꯅꯤ ꯌꯥꯝꯅ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯃꯤꯅꯥꯛꯁꯤ ꯅꯠꯇꯕ ꯅꯠꯇꯕ ꯑꯗꯨꯗꯤ ꯁꯪꯒꯣꯝ ꯊꯛꯆꯜꯂꯒ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯀꯩ ꯍꯥꯏꯗꯣꯏꯕ ꯁꯪꯒꯣꯝ ꯊꯛꯑꯒ ꯅꯤꯡꯁꯤꯡꯉꯅꯤ ꯀꯥꯎꯔꯦꯅ ꯈꯒ ꯇꯣꯏ ꯇꯣꯏ ꯂꯥꯛꯄꯗꯤ ꯂꯣꯏ ꯅꯤꯡꯁꯤꯡꯕꯅꯤꯀꯣ ꯂꯥꯛꯇꯕꯗꯤ ꯅꯤꯡꯁꯤꯡꯗꯕꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯂꯣꯏ ꯃꯌꯥꯝ ꯈꯪꯖꯧ ꯑꯩꯗꯤ ꯍꯌꯦꯡꯅꯦ ꯀꯥꯎꯈ꯭ꯔꯒ ꯀꯔꯤꯝ ꯍꯥꯏꯕꯤꯔꯣꯏꯀꯣ ꯍꯥꯏꯕꯤꯗ ꯇꯣꯛꯑꯣꯗꯅ ꯃꯣꯏꯗꯅꯦ ꯍꯥꯏꯔꯣꯏꯗꯣꯏꯁꯦ ꯑꯩꯅ ꯃꯣꯏꯗꯅꯦ ꯍꯥꯏꯔꯣꯏꯗꯣꯏꯁꯦ ꯅꯣꯡꯃ ꯑꯃ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯁꯨ ꯂꯥꯛꯄꯅꯤꯅꯦ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯗꯅ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯔꯤꯉꯩꯒꯤꯅꯦ ꯑꯗꯨꯒꯤꯗꯣ ꯋꯥꯒ ꯌꯥꯝ ꯆꯣꯏꯇ꯭ꯔꯪ ꯄꯣꯏꯇ꯭ꯔꯪ ꯉꯥꯡꯉꯤꯉꯩꯒꯤ ꯆꯠꯂꯣ ꯂꯥꯛꯑꯣꯅ ꯆꯠꯆꯈ꯭ꯔꯕ ꯃꯥꯁꯦ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕꯒ ꯌꯥꯝ ꯄꯨꯔ ꯂꯥꯛꯑꯝꯕꯅꯤ ꯀꯅꯥꯅꯣꯅꯦ ꯑꯗꯨꯕꯨ ꯀꯥꯎꯔꯦꯗ ꯚꯥꯏꯔꯣ ꯑꯧ ꯑꯗꯨ ꯅꯪ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯁꯦ ꯀꯥꯎꯊꯣꯛꯎꯕ ꯑꯗꯨꯅꯤꯗꯅ ꯑꯃꯅ ꯅꯤꯡꯁꯤꯡꯉꯒ ꯌꯥꯎꯔꯦ ꯂꯣꯏꯔꯕꯣ? ꯚꯥꯏ ꯑꯣꯏꯔꯦ ꯚꯥꯏꯗꯣ ꯁꯤꯗꯁꯨ ꯂꯩꯗꯥꯏꯅꯦ ꯂꯩꯌꯦ ꯑꯗꯨꯝ ꯚꯥꯏꯒ ꯏꯕꯥꯅꯤ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯒ ꯇꯝꯃꯤꯕ ꯎꯝ ꯑꯩꯈꯣꯏꯅ ꯊꯥꯔ ꯏꯌꯥꯔ ꯇꯝꯕ ꯀꯥꯟꯗ ꯀꯣꯂꯦꯖꯗꯤ ꯅꯣꯏꯗꯤ ꯀꯔꯤ ꯒꯥꯔꯤꯗ ꯆꯠꯂꯤ ꯃꯤꯅ ꯊꯤꯟꯕ꯭ꯔꯣ ꯊꯤꯜꯂꯦ ꯀꯀꯥꯒꯤ ꯒꯥꯔꯤꯅ ꯀꯀꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯊꯤꯜꯂꯦ ꯑꯗꯨꯀꯥꯟꯗ ꯑꯣ ꯀꯀꯥꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯤꯗ ꯑꯩꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯁꯥꯅꯤꯅ ꯀꯀꯥꯒꯤ ꯃꯄꯥꯟ ꯌꯥꯝ ꯇꯧꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯀꯀꯥꯗꯣ ꯌꯥꯝ ꯐꯩꯀꯣ ꯐꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯩ ꯏꯅꯥꯎꯄꯥꯗꯣ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯡꯅꯒ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤꯌꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯎꯝ ꯅꯍꯥꯟꯗꯣ ꯑꯩꯗꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯤꯌꯦ ꯀꯣꯂꯦꯖꯇ ꯑꯝꯇ ꯂꯥꯛꯑꯣꯌꯦ ꯀꯩꯅꯣꯝ ꯄꯤꯖꯒꯦꯌꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯏꯕ ꯑꯩꯈꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯕꯨ ꯑꯩꯈꯣꯏꯕꯨꯗꯤ ꯐꯤꯖꯤꯛꯁ ꯇꯧꯔꯛꯑꯦ ꯃꯤꯅꯥꯛꯁꯤ ꯄꯥꯅꯤꯅ ꯀꯣꯂꯦꯖꯗ ꯍꯥꯏꯔꯛꯏꯕ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯅ ꯁꯤ ꯃꯣꯗꯔꯟ ꯀꯣꯂꯦꯖꯀꯤ ꯀꯅꯥ ꯑꯣꯖꯥꯅꯣ ꯍꯥꯏꯁꯦ ꯑꯣꯖꯥ ꯏꯕꯣꯕꯤ ꯁꯠꯂꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯅꯤ ꯀꯩꯁꯥꯝꯄꯥꯠꯇ ꯈꯪꯉꯝꯒꯗ꯭ꯔꯥ ꯃꯥ ꯈꯪꯉꯦ ꯃꯣꯏꯗꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯗꯤ ꯅꯠꯇ꯭ꯔ ꯀꯣꯂꯦꯖꯇ ꯀꯣꯂꯦꯖꯇ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄ ꯃꯥ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯣꯏꯔꯤꯌꯦ ꯍꯧꯖꯤꯛꯁꯦ ꯑꯣꯏꯔꯤꯌꯦ ꯑꯅꯣꯏꯕꯗꯨꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯀꯣꯏ ꯁꯔꯅ ꯇꯧꯕ ꯃꯤ ꯐꯨꯂꯩꯅꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯒꯟꯕꯅꯦ ꯑꯣꯖꯥ ꯏꯕꯣꯕꯤ ꯁꯠꯂꯅ ꯃꯃꯥꯡ ꯁꯣꯝꯅꯥꯀꯟ ꯑꯁꯤꯗꯩꯗꯤ ꯅꯠꯇ꯭ꯔ ꯇꯣꯞꯇꯩ ꯅꯠꯇꯦ ꯑꯗꯨꯒꯤꯗꯨꯅ ꯑꯣꯖꯥ ꯏꯕꯣ ꯇꯣꯝꯕꯤ ꯇꯣꯞꯄꯤ ꯑꯅꯣꯏꯕꯗꯣ ꯅꯣꯏꯔꯕ ꯃꯥ ꯍꯧꯖꯤꯛ ꯃꯤꯡꯉꯣꯒ ꯋꯥꯡꯕ ꯈꯪꯗꯦ ꯅꯤꯃꯤꯒꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯕꯤꯖꯨ ꯂꯩ ꯅꯪ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯄꯤꯖꯒꯦ ꯄꯤꯖꯔꯣ ꯅꯤꯃꯤꯒꯤ ꯃꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯀꯀꯥꯅ ꯗꯥꯏꯔꯤꯗ ꯂꯩꯔꯤꯉꯩꯁꯤꯗꯅꯦ ꯁꯪꯒꯣꯝꯁꯦ ꯂꯤꯇꯔ ꯑꯅꯤꯅꯦ ꯂꯧꯗꯣꯏꯁꯦꯀꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏꯅ ꯂꯤꯇꯔ 2 ꯂꯧꯏ ꯀꯥꯏꯅ ꯐ꯭ꯔꯤꯗ ꯉꯥꯛꯇꯅꯤ ꯀꯨꯁꯤꯔꯥꯁꯤꯅꯦꯕ ꯗꯥꯏꯔꯤ ꯁꯪꯒꯣꯝꯁꯦ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯒꯤ ꯆꯥ ꯂꯣꯜꯂꯅꯤ ꯃꯣꯏ ꯀꯦꯃꯤꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯥꯁꯦ ꯂꯣꯜꯂꯅꯤꯕ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯅꯤꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯒ ꯑꯣꯖꯥꯁꯤꯡꯗꯨꯒ ꯆꯥ ꯊꯛꯑꯦꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯅꯅꯦ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯈꯪꯕꯗꯣ ꯑꯣꯏꯕ ꯑꯗꯩ ꯀꯣꯔꯒ ꯀꯥꯔꯛꯑꯗꯤ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯗꯦꯗꯅ ꯊꯥꯔꯤꯌꯥꯔ ꯀꯥꯔꯛꯑꯗꯤ ꯑꯁ ꯅꯨꯡꯉꯥꯏꯖꯥꯅꯤꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯌꯥꯝ ꯃꯍꯧꯁꯥꯗꯤ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯛꯄꯗꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯐꯪꯉꯝꯃꯣꯏ ꯑꯗꯨꯗꯤ ꯀꯩꯅꯣ ꯔꯤꯇꯥꯗꯣ ꯏꯪꯂꯤꯁꯀꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯃꯥ ꯈꯪꯉꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯄꯦꯟꯁꯤꯜ ꯆꯠꯈ꯭ꯔꯦꯕ ꯃꯤꯅꯥꯛꯁꯤꯒꯤ ꯕꯕꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔꯝꯃꯦꯕ ꯃꯣꯏ ꯕꯕꯥꯗꯨ ꯑꯣꯖꯥ ꯅꯠꯇ꯭ꯔꯣ ꯃꯥꯅꯦꯕ ꯃꯥ ꯑꯣꯖꯥ ꯑꯣꯏꯌꯦꯕ ꯑꯗꯨ ꯑꯣꯏꯕꯅꯤꯅ ꯂꯣꯏꯅꯃꯛꯅ ꯈꯪꯕꯗꯣ ꯑꯩꯈꯣꯏ ꯄꯨꯟꯕꯅꯤꯅ ꯑꯣꯖꯥ ꯃꯌꯥꯝꯁꯤꯅ ꯌꯥꯝ ꯍꯥꯀꯠꯆꯩꯕꯅꯤ ꯀꯩꯅꯣꯅꯤ ꯍꯥꯀꯠꯆꯩꯌꯦ ꯌꯥꯝꯅ ꯍꯣꯏ ꯍꯣꯠꯇꯣꯏꯅꯤ ꯆꯥꯛ ꯆꯥꯊꯣꯛꯑꯦꯗꯅ ꯇꯨꯡꯗ ꯍꯣꯠꯄꯤꯒꯤ ꯆꯥꯛ ꯆꯥꯂꯨꯔꯒ ꯇꯨꯡꯗ ꯑꯣꯏꯔꯣ ꯍꯣꯠꯀꯤ ꯆꯥꯛ ꯆꯥꯂꯨꯔ ꯑꯩ ꯉꯁꯥꯏ ꯍꯣꯠꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯆꯦꯠꯊꯈ꯭ꯔꯦꯕ ꯁꯣꯝꯒꯤꯗ ꯆꯦꯠꯄꯣ ꯑꯁꯣꯝ ꯆꯠꯊꯈ꯭ꯔꯦ ꯍꯥꯎꯏꯅꯦ ꯑꯣꯖꯥ ꯏꯕꯣꯆꯧꯅ ꯗꯤ ꯁꯤ ꯑꯣꯏꯔꯝꯕꯅꯦ ꯃꯥꯁꯦ ꯃꯣꯏꯒꯤ ꯍꯣꯏꯅꯦ ꯅꯣꯏ ꯑꯣꯖꯥ ꯃꯌꯥꯝꯒꯥꯗꯨ ꯂꯣꯏ ꯈꯪꯅꯩꯀꯣ ꯑꯩꯁꯦ ꯅꯣꯏꯒ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯇꯣꯏꯅꯦ ꯃꯥꯅ ꯁꯨꯇꯤ ꯊꯥꯕꯁꯤꯗ ꯆꯠꯈꯤꯕꯗꯤ ꯆꯠꯈ꯭ꯔꯦ ꯁꯨꯇꯤꯁꯤꯗꯤ ꯊꯥꯕꯗꯤ ꯆꯥꯡ ꯅꯥꯏꯗꯦꯗꯅ ꯌꯨꯝꯗꯩ ꯂꯧꯕꯗꯣ ꯐꯔꯛ ꯇꯥꯕ ꯌꯥꯎꯋꯦꯗꯅ ꯑꯗꯨꯅ ꯑꯩ ꯁꯨꯇꯤ ꯉꯟꯅꯒ ꯊꯥꯔꯗꯤ ꯑꯣꯖꯥ ꯏꯕꯣꯆꯧꯅꯤꯅ ꯑꯗꯨꯝ ꯕꯕꯥꯁꯤꯅ ꯑꯗꯨꯝ ꯊꯤꯟꯕꯤꯔꯛꯀꯅꯤ ꯑꯣꯖꯥꯒ ꯀꯧꯗꯦꯗꯅ ꯕꯕꯥ ꯑꯗꯨꯝ ꯀꯧꯋꯦ ꯑꯗꯨꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯥ ꯍꯥꯏꯗꯣ
ꯑꯩꯈꯣꯏꯁꯦ ꯁꯟ ꯌꯥꯝ ꯂꯣꯏꯔꯝꯃꯦꯕ ꯁꯟ ꯄꯨꯂꯞꯅ ꯁꯟ 35ꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯃꯩꯇꯩ ꯁꯪꯒꯣꯝ ꯆꯥꯗꯦꯕ ꯁꯪꯒꯣꯝ ꯃꯌꯥꯝꯗꯣ ꯎꯈꯤꯕꯗꯣ ꯑꯗꯨꯗ ꯁꯨꯝ ꯆꯥꯅꯤꯡꯗꯕ ꯃꯅꯝ ꯑꯃ ꯅꯝꯃꯛꯄꯗ ꯁꯪꯒꯣꯝ ꯃꯌꯥꯝꯗꯨꯅ ꯑꯩꯅ ꯈꯪꯉꯕ ꯁꯟ ꯂꯣꯏꯔꯝꯃꯤ ꯑꯧ ꯕꯕꯥꯅ ꯑꯁꯤꯗꯒꯤ ꯃꯤꯟꯒꯤ ꯃꯃꯥꯡꯗ ꯊꯝꯃꯝꯕꯅꯤ ꯁꯪꯒꯣꯝꯗꯣ ꯁꯟ 예, 엄청 오르다 이런 건다. 산 ꯌꯥꯝ ꯌꯥꯝꯃꯤꯉꯩꯗꯗꯤ 야, 막까지 해봐. 네팔이 탑니다. 좀더 오르. ꯃꯥꯒꯤ ꯃꯇꯝꯗꯣ 좀 야. ꯑꯗꯒꯤ 잠깐 오르 해. ꯑꯩꯈꯣꯏꯒꯤ ꯂꯨꯂꯨꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯒ ꯃꯣꯏꯁꯦ ꯀꯩꯅꯣꯔ 흔히 룰루나 말하는데 ꯑꯗꯨꯁꯨ 처음 잠아. ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯝꯃꯦ 야, 누시버네. 타박가 깐게 보니. ꯑꯃꯨꯛ ꯀꯩꯅꯣꯝ ꯇꯧꯔ ꯀꯥꯎꯕꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯒ ꯂꯩꯇ꯭ꯔꯕ ꯑꯗꯨꯅꯅꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏꯉꯩꯗꯒꯤ ꯄꯨꯔꯛꯑꯒ ꯀꯀꯥꯅ ꯑꯗꯨꯝ ꯌꯣꯛꯄꯅꯦꯕ ꯃꯥꯅ ꯀꯥꯡꯄꯣꯛꯄꯤ ꯇꯥꯔꯤꯉꯩꯗ ꯑꯗꯨꯒꯤ ꯑꯩꯈꯣꯏꯗ ꯆꯥꯎꯔꯦ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯃꯩꯇꯩ ꯑꯣꯜꯂꯕꯅꯤ ꯀꯥꯏꯅ ꯂꯥꯏꯃꯤꯡꯒ ꯂꯣꯏ ꯂꯧꯖꯔꯝꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯀꯜꯂꯛꯑꯒ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗꯅꯦꯕ ꯃꯥꯒꯤ ꯑꯗꯨ ꯂꯩꯔꯦ ꯑꯗꯥ ꯂꯩꯔꯦꯅ ꯂꯣꯏ ꯊꯣꯛꯂꯛꯑꯦꯗꯅ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯃꯥꯁꯦ ꯆꯠꯈꯤꯕꯅꯦꯕ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈꯤꯕꯁꯤꯗ ꯃꯥꯅꯁꯨ ꯃꯥꯁꯦ ꯀꯀꯥꯏ ꯃꯆꯥꯅꯦꯅ ꯂꯩꯖꯔꯕꯅꯦꯕ ꯄꯤꯛꯏꯉꯩꯗ ꯂꯥꯛꯄꯅꯤꯅ ꯕꯣꯅꯣ ꯍꯣꯏꯃꯨꯛ ꯆꯥꯎꯕ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯤ ꯀꯩꯅꯣ ꯆꯍꯤ 7-8 ꯐꯥꯗ꯭ꯔꯤꯕ ꯃꯥ ꯂꯥꯛꯄꯗꯣ ꯍꯣꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯃꯥꯗꯤ ꯑꯣ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯌꯥꯝ ꯀꯨꯏꯔꯕꯗ ꯑꯃꯨꯛꯈꯛꯇꯤ ꯂꯥꯛꯑꯝꯕꯅꯤ ꯑꯗꯩ ꯂꯥꯛꯀꯦ ꯕꯣꯅꯣ ꯀꯧꯕ ꯗꯥꯅꯥ ꯅꯥꯎ ꯊꯦꯡꯅꯩ ꯃꯃꯤꯡꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯂꯨꯂꯨ ꯍꯥꯏꯕ ꯂꯨꯂꯨ 이보헐 ꯀꯧꯏꯗꯅ ꯇꯥꯏ ꯂꯨꯂꯨ ꯀꯧꯋꯦꯕ ꯑꯗꯣ ꯃꯩꯇꯩ ꯃꯃꯤꯡ 이보헐 ꯀꯥꯏꯅ ꯕꯣꯏ ꯀꯧꯔꯒꯅꯦ ꯀꯧꯕꯗꯣ ꯃꯌꯥꯝꯅ ꯑꯧ 이보헐 ꯀꯧꯕꯅꯦ ꯊꯕꯛ ꯌꯥꯝ ꯐꯕꯅꯦ ꯃꯥꯗꯤ ꯁꯟꯒ ꯍꯣꯠꯅꯕꯁꯦ ꯃꯥꯁꯨ ꯂꯩ ꯑꯁ ꯃꯥꯅꯒ ꯑꯩꯁꯦ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯊꯤꯟꯕꯤꯔꯤꯅꯦ ꯂꯨꯅꯥꯗ ꯅꯍꯥꯟꯋꯥꯏꯗꯤ ꯂꯨꯅꯥ ꯑꯃ ꯇꯣꯡꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯒꯥꯔꯤꯁꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯄꯩꯔꯝꯃꯦ ꯑꯕꯧ ꯁꯤ ꯄꯣꯠꯈ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯍꯣꯠꯂꯤꯗꯣ ꯑꯩ ꯈꯔ ꯍꯣꯠꯇꯗꯤ ꯌꯥꯕꯅꯦ ꯑꯩꯒꯤ ꯑꯣꯛꯅꯕ ꯄꯤꯖꯔꯛꯑꯣ ꯄꯤꯖꯗꯣꯏꯅꯦ ꯑꯕꯧꯅ ꯁꯨꯝ ꯆꯤꯞ ꯑꯝꯇ ꯄꯤꯖꯅꯕ ꯑꯩꯉꯣꯟꯗ ꯄꯤꯖꯩ ꯍꯥꯎꯏꯅꯦ ꯍꯥꯎꯏꯀꯣ ꯂꯨꯂꯨ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝꯅ ꯂꯨꯂꯨꯗꯣ ꯃꯩꯇꯩꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯃꯣꯏ ꯃꯌꯥꯝꯒ ꯁꯥꯟꯅꯕꯒ ꯇꯤꯟꯅꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯀꯥꯎꯈ꯭ꯔꯦꯗꯣ ꯀꯅꯥꯝ ꯂꯩꯔꯝꯃꯔꯣꯏ 이마 어때다 하는 게 dạ đấy rồi nó là quý con nghĩ nào đi trên năm nghìn thế nào dạ cả bên đó cái là hồi cái hay nào mà chưa à cái hay nó trả lại ha cái hay cái bạn cái máy từ cái prem này à prem này vậy ở năng gì à cái gì cậu vui à 이마는 ꯉꯁꯥꯏꯗꯒꯤꯗꯤ ꯂꯣꯏꯅ ꯅꯤꯡꯁꯤꯡꯉꯝꯃꯒ ꯍꯧꯖꯤꯛ ꯄ꯭ꯔꯦꯝꯁꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣ ꯀꯅꯥꯅꯣ ꯀꯀꯥꯅ ꯀꯧꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯪꯕꯩ ꯋꯥꯅꯤꯗ ꯄ꯭ꯔꯦꯝꯁꯤ ꯁꯤ ꯐꯝꯃꯣꯗ ꯑꯩ ꯄꯨꯊꯣꯛꯑꯒ ꯌꯥꯔꯦ ꯅꯍꯥꯟꯒꯤ ꯁꯤꯟꯕꯒꯤꯗꯣ ꯀꯥꯟꯅꯔꯔꯣꯏꯗ ꯀꯩꯅꯣ ꯇꯧꯕꯅꯦ ꯁ꯭ꯂꯣꯠꯇꯣ ꯃꯆꯥ ꯑꯣꯏꯕꯩꯅꯦꯕ ꯊꯥꯏꯅꯗꯤ ꯐꯣꯟ ꯑꯆꯧꯕ ꯑꯣꯏꯔꯗꯤ ꯁꯤ ꯍꯥꯞꯇ꯭ꯔꯗꯤ ꯌꯥꯗꯕꯅꯦꯕ ꯃꯇꯦꯡ ꯄꯤꯕ ꯌꯥꯏ ꯃꯨꯠꯇꯦ ꯍꯧꯖꯤꯛ ꯂꯨꯂꯨ ꯀꯧꯈꯤꯕꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ 이보헐 ꯏꯕꯣꯔꯩꯗꯤ ꯑꯩꯈꯣꯏ ꯀꯀꯥꯗꯣ ꯅꯠꯇꯦ ꯂꯨꯂꯨꯗꯣ ꯑꯩꯈꯣꯏꯅꯅꯦ 이보헐 ꯍꯥꯏꯅ ꯃꯃꯤꯡ ꯍꯣꯏ ꯊꯣꯜꯂꯦꯕ ꯍꯥꯏꯌꯦ ꯏꯕꯣꯔ ꯑꯗꯨꯝ ꯀꯧꯈꯤꯕꯅꯤ ꯑꯧ ꯃꯥ ꯆꯠꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯃꯥ ꯆꯠꯈ꯭ꯔꯦ ꯆꯥꯎꯔꯛꯑꯀꯥꯟꯗꯗꯤꯅꯦ ꯃꯣꯏ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯀꯅꯥꯅꯣ ꯂꯣꯏ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯅꯦ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯊꯕꯛ ꯑꯃ ꯇꯧꯕꯤꯒ ꯍꯥꯏꯕꯅꯤ ꯈꯪꯗꯦ ꯂꯥꯏꯔꯤꯛꯄꯨꯗꯤ ꯇꯝꯗ꯭ꯔꯦ ꯑꯗꯨꯁꯨ ꯗ꯭ꯔꯥꯏꯚꯔꯔ ꯀꯩꯅꯣꯝ ꯑꯣꯏꯒꯅ ꯍꯥꯏꯕꯅꯦ ꯗ꯭ꯔꯥꯏꯚꯔꯁꯤ ꯇꯜꯂꯤꯗꯅ ꯑꯪ ꯐꯔꯦ ꯐꯔꯦ ꯑꯣꯏꯖꯔꯁꯅꯨ ꯐꯔꯦ ꯍꯣꯏ ꯍꯔꯥꯎꯔꯝꯒꯅꯤ ꯃꯥꯁꯨ ꯂꯨꯂꯨ ꯂꯨꯂꯨ ꯑꯅ ꯑꯗꯨꯝ ꯍꯥꯏ ꯂꯩꯕꯗꯣ ꯂꯨꯂꯨꯗꯣ ꯊꯕꯛꯇꯤ ꯐꯈ꯭ꯔꯖꯥꯠꯅꯤ ꯃꯥꯁꯦ ꯑꯉꯥꯡ ꯃꯄꯥꯡꯒꯜꯁꯨ ꯀꯜꯂꯤꯗꯅ ꯃꯣꯏꯗꯤ ꯀꯜꯂꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒ ꯃꯥꯟꯅꯗꯦꯗꯅ ꯍꯥꯀꯠꯆꯩꯌꯦ ꯌꯥꯝꯅ ꯍꯣꯠꯇ꯭ꯔ ꯃꯥꯅꯤ ꯍꯣꯠꯂꯨꯒꯤꯅꯨꯗ ꯍꯣꯠꯇꯅ ꯈꯥꯡꯖꯜꯂꯣꯏ ꯃꯥ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯥꯅꯤ ꯈꯥꯡꯕ ꯌꯥꯗ꯭ꯔꯒ ꯍꯣꯠꯂ ꯂꯣꯏꯔꯦ ꯍꯣꯏ ꯌꯥꯝ ꯍꯥꯀꯠꯆꯩꯕ ꯃꯔꯥꯕꯣ ꯃꯣꯃꯣꯗꯤ ꯂꯥꯛꯇꯦ ꯄꯤꯅꯣ ꯉꯁꯥꯏꯒꯤ ꯍꯥ ꯀꯅꯥꯅ ꯄꯤꯒꯦꯕ ꯅꯁꯨ ꯅꯨꯄꯥꯅ ꯍꯣꯠꯄꯤꯔꯤꯅꯤ ꯀꯅꯥꯅ
리준과 구가디 아구디 좀 ꯆꯠꯂꯝꯃꯅꯤ 마디 듀티 농강 나이 듀티 때 ꯑꯩꯈꯣꯏ ꯃꯥ ꯉꯁꯥꯏ ꯆꯩꯗ ꯊꯥꯈꯤꯕꯗꯣ ꯁꯥꯎꯔꯤꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯗꯤꯄꯥꯗꯤ ꯁꯣꯛꯄ ꯌꯥꯗꯦꯕ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯃꯁꯨ ꯗꯤꯄꯥꯗꯤ ꯍꯦꯛ ꯉꯥꯡꯉꯗꯤ ꯁꯥꯎꯔꯦ ꯑꯉꯥꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯅ ꯑꯗꯨ ꯇꯧꯕꯅꯤ ꯀꯩꯗꯧꯔꯤꯅꯣ ꯒ꯭ꯌꯥꯁ ꯂꯣꯏꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯒ꯭ꯌꯥꯁ ꯁꯤꯟꯗꯣꯛꯄꯅꯤ ꯒ꯭ꯌꯥꯁ ꯁꯦꯡꯗꯣꯛꯀꯦ ꯒ꯭ꯌꯥꯁꯇꯣ ꯂꯣꯏꯈ꯭ꯔꯕ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯉꯦ ꯑꯗꯨꯒ ꯒ꯭ꯌꯥꯁ ꯍꯣꯏ ꯁꯤꯟꯗꯣꯛꯄꯅꯤ ꯈꯪꯉꯦ ꯅꯪ ꯑꯃꯨꯛꯇ ꯍꯣꯠꯄꯤꯌꯨꯅ ꯑꯩ ꯅꯪꯒꯟꯗ ꯍꯣꯠꯈꯤ ꯍꯣꯠꯂꯣ ꯌꯥꯔꯦ ꯌꯥꯝ ꯍꯥꯀꯠꯆꯔꯤ ꯅꯨꯡꯗꯔꯛꯑꯣ ꯌꯥꯔꯦ ꯌꯥꯝ ꯍꯣꯠꯄꯗꯣꯕ ꯍꯣꯠꯂ ꯁꯨꯝ ꯍꯥꯀꯠꯆꯔꯛꯀꯅꯤꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦꯕ ꯑꯩꯁꯨ ꯍꯣꯠꯂꯗꯤꯅꯦ ꯑꯗꯨꯝ ꯍꯥꯀꯠꯆꯔꯛꯀꯅꯤꯕ ꯑꯗꯨ ꯌꯥꯝ ꯍꯣꯠꯇꯕꯤꯗ ꯅꯨꯡꯉꯥꯏꯌꯦ ꯇꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯒ꯭ꯔꯤꯁꯇꯦꯟꯂ ꯀꯩꯅꯣꯝꯇ ꯇꯩꯁꯟꯕꯤꯔꯝꯃꯣ ꯀꯟꯃꯜꯂꯦꯗ ꯅꯪꯕꯨ ꯈꯤꯇꯪ ꯁꯣꯟꯅ ꯇꯠꯂꯣ 이마 짜 하나 짜토기 ꯅꯪ 되고 ꯆꯥꯛ ꯇꯧꯁꯤ ꯅꯪ ꯆꯥꯛ ꯑꯣꯈ꯭ꯔꯅꯤ ꯑꯩꯗꯤ ꯆꯥꯔꯦꯅ ꯅꯪ ꯆꯥꯛ ꯌꯥꯝ 이로 하잖아 뚜뚜뚜 짜장면 ꯑꯩ ꯆꯥꯊꯣꯛꯎꯔꯦ 왜 짜토치지 ಚಾಗೆ 가자 그 망아시 콩 함들이 콩 함바시 만웅당이 서로가 더월에 나랑 하면 시 함을 ngaramsu mayamdari ngadadi hamningdre phajana loisalama tumhallame duga pung 10 13 taraba khangdi 콩 함닝에 나 mayam som loi kauredana ꯀꯅꯥꯅ ꯄꯨꯕꯤꯔꯤꯕ ꯑꯩꯗꯤ angang mayamna akwai mase imana chakngamaktrisisu aise as koksi yadrabani to karam kandai hon 나한거디 좀 한바다디 마쿠체 파이라가 마쿠라니 지미나 파이라가 삼마가 좀 살라메 마지 ꯀꯩꯗꯧꯔꯒꯦ 방대 배 ꯐꯝꯃꯣ 방대 ꯍꯥꯀꯠꯆꯕꯗꯤ ꯍꯣꯠꯂꯕꯣ 호기 시차 로하고 나타 하고 ꯀꯗꯥꯏꯅꯣ ꯄꯤꯔꯣ 시차 로에나 누가 비게 ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯄ ꯈꯣꯡ ꯍꯥꯝꯕ ꯃꯌꯥꯝꯁꯦ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯠꯂꯒ ꯍꯥꯝꯃꯝꯃꯤ ꯑꯗꯒꯤ ꯑꯍꯤꯡꯒꯨꯝꯕꯗ ꯍꯥꯝꯅꯤꯡꯉꯛꯑꯒꯅ ꯃꯥꯡꯒꯣꯟꯗ ꯊꯣꯛꯑꯒ ꯑꯩꯈꯣꯏꯅ ꯆꯤꯌꯥꯔꯗꯣ ꯄꯨꯁꯜꯂꯒ ꯑꯗꯨꯝ ꯍꯥꯝꯃꯝꯃꯦꯕ ꯍꯧꯖꯤꯛꯁꯤꯅ ꯀꯔꯤꯝ ꯉꯝꯗ꯭ꯔꯕꯅꯤꯅ ꯅꯨꯡꯗꯥꯡꯗꯒ ꯍꯥꯝꯅꯤꯡꯉꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯐꯃꯥꯡꯗ ꯑꯗꯨꯝ ꯍꯥꯝꯃꯦ ꯑꯗꯨꯒ 자봐 ꯌꯥꯔꯦ ꯈꯔ ꯋꯥꯠꯂꯤꯗ ꯑꯩꯈꯣꯏ ꯃꯣꯃꯣꯅ ꯑꯃꯨꯛ ꯋꯥꯏꯔꯝ ꯈꯔ ꯍꯣꯠꯀꯣ ꯌꯥꯏ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯅꯤ ꯑꯅꯥꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯌꯥꯔꯕꯣ? ꯌꯥꯗ꯭ꯔꯤꯌꯦ ꯋꯥꯠꯂꯤ ꯀꯥꯏꯗꯦꯅꯁꯨ ꯌꯥꯎꯋꯤꯗꯅ ꯑꯩꯈꯣꯏ ꯃꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯊꯕꯛ ꯑꯃꯅꯦꯕ ꯍꯥ 나라리 헛배야 돼 야, 어, 시 로에 헛러기 ꯌꯥꯏ ꯌꯥꯏ ꯍꯣꯠꯂꯣ 싹싹 헛러기 ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ 야뭐 시지 로샤는 나 시지 로에 또 맞지 방아 ꯉꯁꯤꯔꯣ 시지 로샤는 또 ꯍꯥꯎꯅꯤꯀꯣ 자서 ꯍꯥꯎꯅꯤ ꯆꯥꯔꯦ 알아도 ꯍꯥꯎꯅꯤꯅꯦ ꯕꯦꯛ ꯁꯥꯖ ꯌꯥꯗ ꯈꯔ ꯑꯦꯟ ꯌꯥꯗ꯭ꯔꯣ 아복 잘때 야우디 안 되다 자마스 파디 하거든 ꯌꯥꯝꯃꯜꯂꯦ ꯅꯪꯁꯤ 한 땀도 기다리라. ꯌꯥꯗ ꯄꯤꯛ ꯊꯜꯂꯦꯕ 응. ꯆꯥꯕꯗ ꯑꯗꯨ ꯍꯥꯎꯗꯤ ꯍꯥꯎꯋꯦꯕ ꯌꯥꯝꯅ ꯍꯥꯎꯏꯀꯣ 아우분이. ꯆꯥꯔꯦ ngꯧꯕꯒꯤ ꯆꯥꯡꯁꯤꯁꯨ ꯃꯅ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯑꯗꯨꯒ ꯉꯧꯕꯁꯤꯗ ꯈꯤꯇꯪ ꯋꯥꯠꯂꯒꯁꯨ ꯀꯩꯅꯣ ꯇꯧꯗꯦꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯤ ꯌꯥꯝ ꯃꯨꯟꯒꯜꯂꯤ ꯀꯥꯏꯅ ꯈꯤꯇꯪ ꯋꯥꯅ ꯇꯧꯕꯗꯣ ꯄꯦꯠ ꯄꯦꯠꯀ ꯂꯥꯛꯍꯟꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯗꯕ ꯏꯃꯥꯁꯦ ꯃꯥꯏ ꯑꯣꯏꯁꯟꯕꯒꯤ ꯆꯥꯡ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯀꯥꯁꯦ ꯌꯨꯝꯗꯒꯤ ꯌꯥꯝ ꯍꯩꯔꯛꯑꯦꯕ ꯆꯥꯛ ꯊꯣꯡꯉꯦ ꯌꯨꯝꯗ ꯉꯥꯏꯇꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯅ ꯎꯇꯤ ꯊꯣꯡꯉꯒ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤ ꯇꯦꯡꯀꯣ ꯇꯪꯈꯥꯏ ꯑꯃ ꯑꯣꯏꯅꯤ ꯌꯨꯝꯗ ꯂꯣꯛꯆꯕ ꯃꯣꯔꯣꯛꯇꯣ ꯃꯦꯠꯄꯗꯣ ꯎꯇꯤ ꯊꯣꯡꯕꯗꯣ ꯆꯥꯔꯒ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯆꯥꯕꯗ ꯑꯩꯈꯣই ꯌꯥꯗ ꯊꯨꯝꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯅꯤ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯦ ꯇꯥꯎ ꯌꯥꯗꯦꯕ ꯏꯃꯥ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗꯅꯤꯅ ꯋꯥꯏꯁꯦ ꯑꯣꯝꯃꯀꯥꯟꯗ ꯃꯣꯔꯣꯛꯇꯣ ꯁꯥꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯀꯪꯍꯟꯕ ꯑꯗꯨꯒ ꯀꯪꯉꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯝ ꯅꯨꯡꯁꯥꯗ ꯑꯃꯨꯛ ꯐꯧꯗꯣꯏꯅꯦꯕ ꯃꯈꯣꯛꯇꯣ ꯁꯨꯃꯥꯏꯅ ꯄꯦꯛꯄ꯭ꯔꯥ ꯇꯦꯛꯑꯅ ꯇꯦꯛꯇ꯭ꯔꯤꯐꯥꯎ ꯀꯪꯅ ꯐꯧꯋꯦꯕ ꯏꯃꯥꯅ ꯐꯧꯕꯗꯤ ꯃꯈꯣꯛꯁꯦ ꯀꯪꯉꯒ ꯃꯣꯔꯣꯛꯁꯦ ꯀꯪꯉꯤꯅꯦ ꯑꯗꯨ ꯅꯩꯈꯥꯏꯕ ꯌꯥꯔꯦꯗꯅ ꯑꯗꯨꯅꯅꯦ ꯃꯣꯔꯣꯛ ꯃꯦꯠꯄꯁꯤꯗ ꯃꯀꯨ ꯃꯄ꯭ꯔꯥꯝꯁꯨ ꯌꯥꯎꯗꯦꯕ ꯂꯣꯏ ꯇꯣꯏꯌꯦꯕ ꯍꯧꯖꯤꯛꯇꯤ ꯃꯄ꯭ꯔꯥꯝ ꯉꯥꯛꯇ ꯆꯥꯛ ꯆꯥꯕꯁꯦ ꯊꯕꯛ ꯑꯃꯅꯤ ꯃꯔꯨꯒ ꯃꯄ꯭ꯔꯥꯝꯒ ꯈꯟꯗꯣꯛꯄꯗ ꯍꯣꯏ ꯑꯩ ꯃꯣꯔꯣꯛ ꯃꯔꯨꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ 나중에 폭주 사 뭐 말로 ꯑꯗꯨꯅ ꯈꯟꯗꯣꯛꯄꯗ ꯊꯕꯛ ꯑꯃꯅꯤ 자카우 소이지 나중에 말로 좀 소이 ꯑꯩꯗꯤ ꯅꯍꯥꯟꯋꯥꯏ ꯊꯧ ꯌꯥꯝ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯃꯣꯔꯣꯛꯁꯦ ꯂꯣꯏ ꯊꯦꯛꯇꯠꯂꯦꯗꯅ ꯊꯦꯛꯇꯠꯂꯒ ꯃꯅꯤꯡꯗꯣ ꯑꯗꯩꯗ ꯍꯣꯍꯜꯂꯒ ꯃꯔꯨꯁꯦ ꯂꯣꯏ ꯂꯧꯊꯣꯛꯑꯦꯕ 아이주 뭐 어떻게 짜는데 또 넣어 나도 짜리 ꯑꯩꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯇꯧꯔꯛꯏꯗ ꯑꯩꯅ ꯉꯝꯖꯔꯤꯉꯩꯗꯗꯤ ꯌꯥꯝ ꯖꯥꯠ ꯖꯥꯠ ꯇꯧꯔꯛꯏꯗ ꯑꯩꯗꯤ ꯐꯕꯧ ꯉꯥꯒꯁꯦ ꯃꯀꯨꯒ ꯈꯣꯛꯇꯅ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯃꯀꯣꯛ ꯆꯞꯊꯠꯅꯤ ꯃꯁꯥꯏꯒꯣꯞ ꯆꯠꯅꯤ ꯇꯧꯋꯦꯕ ꯃꯨꯒꯥ ꯉꯥꯐꯥꯎ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯦ ꯑꯩꯅ ꯁꯦꯝꯕ ꯊꯣꯡꯉꯛꯄꯁꯤꯗꯤ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯒ ꯃꯃꯩ ꯃꯁꯥꯏꯒꯣꯞ ꯃꯀꯣꯛ ꯆꯠ ꯀꯛꯈ꯭ꯔꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯣꯡꯉꯤ 맛이 로에 먹게 손도 주시 손도 좀 제타게 응 제타기 넣어 ꯌꯥꯏꯌꯦ 손도 제 뽑아봐
ꯍꯣꯏ ꯁꯨꯃꯥꯏꯅ ꯅꯠꯇꯦ ꯅꯠꯇꯦ ꯐꯖꯁꯦ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯁꯣꯝ ꯁꯨꯝ ꯆꯦꯊꯒꯗꯤ ꯑꯩ ꯂꯥꯝ ꯐꯪꯗꯦꯕ ꯍꯣꯏ ꯈꯪꯉꯦ ꯑꯗꯒꯤ ꯍꯤꯡꯒꯣꯜꯁꯦ ꯆꯥꯎꯔꯝꯕꯅꯤꯅꯅꯦ ꯏꯟꯖꯥꯡꯁꯦ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯍꯤꯡꯒꯣꯜꯗꯒꯤ ꯂꯩꯕꯥꯛ ꯌꯦꯂꯥꯅ ꯃꯇꯣꯝ ꯍꯧꯖꯔꯛꯄ ꯍꯪꯒꯥꯝ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯩ ꯌꯦꯔꯨꯝ ꯀꯥꯏꯔꯨꯝ ꯍꯦꯛꯀꯅꯤ ꯃꯣꯟꯖꯥꯎꯕꯤ ꯍꯦꯛꯀꯅꯤ ꯆꯦꯡꯀꯨꯞ ꯍꯦꯛꯀꯅꯤ ꯃꯌꯥꯝ ꯎꯁꯣꯏꯗꯤ ꯋꯥꯠꯇ꯭ꯔꯦ ꯎꯁꯣꯏ ꯑꯃ ꯋꯥꯗꯤ ꯋꯥꯠꯇ꯭ꯔꯦ ꯄꯩꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯒꯣꯜꯗ ꯀꯌꯥ ꯏꯟꯖꯥꯡ ꯂꯣꯏ ꯂꯩꯁꯤ ꯂꯩꯇꯦ ꯎꯁꯣꯏꯁꯨ ꯑꯗꯨꯝ ꯄꯥꯜꯂꯦꯗꯅ ꯌꯥꯡꯈꯩ ꯌꯥꯝ ꯑꯩꯈꯣꯏꯁꯦ ꯍꯥꯎꯕꯅꯤ. ꯐꯨꯠ ꯆꯥꯝ ꯌꯥꯡꯈꯩ ꯍꯦꯟꯅ ꯐꯨꯠ ꯆꯥꯝꯃꯒ ꯍꯨꯝꯐꯨꯃꯨꯛꯅꯦꯕ ꯁꯥꯏꯖ ꯑꯁꯥꯡꯁꯦ ꯐꯨꯠ ꯆꯥꯝ ꯍꯨꯝꯐꯨꯒꯤ ꯑꯁꯥꯡꯕꯁꯦ ꯋꯥ ꯉꯥꯛꯇꯅꯦ ꯍꯧꯔꯝꯃꯤꯁꯦ ꯑꯗꯨꯒꯤ ꯑꯗꯨꯅ ꯎꯁꯣꯏꯁꯤꯃ ꯋꯥꯠꯇ꯭ꯔꯦ ꯃꯤꯅꯁꯨ ꯑꯗꯨꯝ ꯍꯨꯔꯥꯜꯂꯤꯅꯦ ꯑꯩꯈꯣꯏꯗꯤ ꯎꯁꯣꯏꯁꯦ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯤꯡꯒꯣꯜꯁꯦ ꯌꯦꯡꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯒꯁꯦ ꯂꯩꯅꯔꯦꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯌꯥꯜꯂꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗ ꯋꯥ ꯑꯝꯇ ꯌꯥꯟꯒꯦ ꯋꯥ ꯑꯝꯇ ꯌꯥꯟꯒꯦꯅ ꯂꯣꯏ ꯂꯦꯝꯅ ꯉꯥꯛꯇꯅꯦ ꯌꯥꯜꯍꯜꯂꯝꯃꯤꯁꯦ ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯤꯉꯣꯟꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯃꯤꯒꯤ ꯌꯥꯝꯅ ꯂꯣꯏ ꯄꯤꯔꯛꯏꯗ ꯂꯣꯏ ꯃꯤꯉꯣꯟꯗ ꯂꯣꯏ ꯗꯥꯟ ꯌꯥꯝ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯟꯗꯥꯛꯀꯦ ꯕꯕꯥ. ꯅꯣꯏ ꯕꯕꯥꯗꯤ ꯗꯥꯟ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯗꯥꯟ ꯇꯧꯈ꯭ꯔ ꯂꯣꯏꯔꯦ ꯃꯤꯅꯀꯣ ꯍꯥꯏꯔꯗꯤ ꯆꯠꯂꯦ ꯑꯩꯈꯣꯏ ꯅꯪꯅ ꯕꯕꯥꯅ ꯕꯣꯠ ꯀꯥꯏꯗꯨꯗꯤ ꯍꯥ ꯕꯣꯠ ꯀꯥꯏꯗꯨꯗꯤ ꯍꯣꯏꯅꯦ ꯆꯥꯛ ꯏꯃꯥ ꯆꯥꯛ ꯄꯛꯂꯦ ꯏꯕꯨꯡꯉꯣ ꯑꯗꯨ ꯋꯥ ꯅꯠꯇꯦꯗ ꯃꯥꯗꯤ ꯑꯗꯨꯝ ꯍꯧꯅꯕꯤ ꯑꯕꯣꯛ ꯆꯥꯛ ꯑꯩꯈꯣꯏ ꯈꯤꯇꯪ ꯕꯕꯥꯅ ꯗꯥꯟ ꯍꯥꯞꯄꯛꯈꯤꯒꯦ ꯇꯧꯕꯁꯦ ꯍꯥꯞꯄꯣ ꯅꯣꯏ ꯄꯨꯄꯨꯅ ꯗꯥꯟ ꯇꯧꯕꯁꯦ ꯈꯪꯉꯕ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯇꯣꯂꯣꯞꯁꯦ ꯊꯥ ꯑꯃꯒꯤ ꯇꯣꯂꯣꯞꯁꯦ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯄꯤꯊꯣꯛꯏꯅꯦ ꯉꯥꯏꯔꯝꯃꯒ ꯇꯣꯂꯣꯞ ꯂꯧ ꯆꯠꯈꯤꯕꯗꯣ ꯐꯝꯃ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯨꯝ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯏꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯃꯤ ꯅꯨꯡꯁꯤꯕ ꯃꯤꯒꯤ ꯂꯩꯖꯗꯕꯗꯣ ꯅꯨꯡꯁꯤꯗꯅ ꯄꯤꯊꯣꯛꯏꯕ ꯃꯆꯟ ꯁꯥꯎꯗ꯭ꯔ ꯅꯠꯇꯦꯗꯤ ꯁꯥꯎꯗꯦ ꯀꯔꯤ ꯁꯥꯎꯕ ꯑꯗꯨꯗꯅ ꯉꯝꯗꯕ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏ ꯄ꯭ꯔꯦꯝꯖꯤ ꯅꯪ ꯁꯣꯝꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯀꯩꯀꯩ ꯂꯣꯏꯁꯤꯜꯂꯨꯔꯣ ꯗꯥꯅꯥꯎ ꯀꯧꯔꯛꯏꯁꯦ ꯀꯩꯀꯩꯅꯣ ꯇꯧꯔꯨꯔꯣꯕ ꯑꯩꯁꯨ ꯂꯣꯏꯔ ꯂꯥꯛꯑꯒꯦ ꯌꯥꯒ꯭ꯔꯣ ꯊꯥꯡꯖꯟꯕ꯭ꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯁꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯅꯤ ꯀꯩꯅꯣ ꯗꯥꯅꯥꯎ ꯆꯠꯂꯛꯑꯗ ꯀꯩꯀꯩ ꯄꯣꯠ ꯆꯩꯗꯣ ꯁꯤꯗ ꯇꯅꯥꯎ ꯀꯧꯕ꯭ꯔꯣ ꯑꯕꯣꯛ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯛꯈꯣꯔꯥ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯍꯣꯏ ꯆꯥꯛ ꯋꯣꯕ ꯍꯣꯏ ꯍꯦꯜꯂꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯕꯥꯗ ꯅꯨꯡꯁꯤꯌꯦ ꯃꯤꯗꯣ ꯃꯆꯟꯅꯨꯄꯤ ꯂꯨꯍꯣꯡꯕꯩ ꯄꯩꯁꯥ ꯂꯩꯖꯗ꯭ꯔꯦꯌꯦ ꯎꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯤ ꯏꯆꯦꯒꯤ ꯇꯣꯂꯣꯞ ꯂꯧꯕ ꯆꯠꯈꯤꯕꯗꯣ ꯂꯥꯛꯑꯦ ꯉꯥꯏꯔ ꯂꯩꯔꯦ ꯑꯗꯣ ꯃꯤꯗꯨꯅꯁꯨ ꯑꯗꯨꯝ ꯁꯤꯡꯉꯛꯇꯦꯕ ꯎꯝ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅꯤꯗ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯃꯥ ꯄꯤꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯄꯩꯁꯥꯗꯣ ꯎꯝ. ꯕꯕꯥꯅ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯄꯤꯊꯣꯛꯏꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯤꯡꯉꯛꯇ꯭ꯔꯦ ꯁꯤꯡꯉꯛꯇꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯅꯠꯇꯦꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯈꯪꯗꯦ ꯑꯗꯨꯗꯁꯨ ꯅꯠꯇꯦꯗ ꯃꯥꯗꯤ ꯌꯥꯝ ꯇꯧꯔꯛꯏꯗ ꯇꯧꯕꯅꯦ ꯑꯗꯨꯝ ꯑꯗꯒꯤ ꯅꯨꯡꯗꯥꯡꯁꯤꯃ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣꯗ ꯂꯩꯀꯥꯏꯗ ꯆꯔꯥ ꯍꯦꯟꯕ ꯃꯤ ꯂꯩꯗꯅ ꯎꯝ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯔꯅꯤ ꯑꯗꯣ ꯃꯥꯏ ꯆꯥꯛꯇꯣ ꯑꯗꯨꯝ ꯄꯤꯖꯊꯣꯛꯈꯤꯗꯣꯏꯕ ꯍꯣꯏ ꯌꯥꯝ ꯇꯧꯔꯛꯏꯗ ꯕꯕꯥꯗꯤ ꯇꯧꯕꯅꯦ ꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯣꯏ ꯕꯕꯥꯗꯣ ꯑꯩ ꯃꯁꯛ ꯈꯪꯍꯧꯋꯦ ꯑꯥ ꯑꯁꯣꯝꯒꯤ ꯇꯨꯔꯦꯟꯄꯥꯟ ꯌꯧꯗꯅ ꯐꯃꯨꯡꯂꯣꯝꯒꯤ ꯎꯄꯥꯁꯦ ꯑꯥ ꯑꯁ꯭ꯋꯥꯏꯗ ꯐꯝꯒꯨꯝ ꯇꯧꯋꯦ ꯑꯥ ꯕꯕꯥ ꯃꯁꯛ ꯈꯪꯍꯧꯋꯦꯕ ꯈꯪꯍꯧꯋꯦ ꯅꯨꯡꯁꯤꯗꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯕꯕꯥꯗꯨ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯏꯃꯥ ꯗꯣꯔꯦꯟꯗ꯭ꯔꯣ ꯍꯥꯏꯗꯥꯏꯅꯦ ꯅꯔꯦꯟꯗ꯭ꯔ ꯃꯌꯥꯝꯅ ꯀꯩꯀꯩ ꯍꯥꯏꯅꯒꯦꯕ ꯃꯃꯤꯡꯗꯣ ꯅꯔꯦꯟꯗ꯭ꯔꯣ ꯗꯣꯔꯦꯟ ꯕꯥꯕꯨ ꯅꯔꯦꯟ ꯕꯥꯕꯨ ꯍꯥꯏꯕ ꯎꯝ ꯗꯣꯔꯦꯟ ꯕꯥꯕꯨ ꯑꯗꯨꯝ ꯍꯥꯏ ꯕꯥꯕꯨ ꯑꯃ ꯀꯣꯠꯁꯜꯂꯤ ꯃꯣꯏꯅ ꯑꯧ ꯊꯕꯛ ꯌꯥꯝ ꯐꯩ ꯑꯗꯒꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯕꯕꯥꯁꯦ 2010ꯗꯅꯦ ꯇꯧꯕꯗꯣ ꯕꯤꯄꯤ ꯇꯧ ꯇꯧꯔꯤꯕ ꯁ꯭ꯇ꯭ꯔꯣꯛ ꯇꯧꯕꯗ ꯐꯔꯛꯑꯦ ꯑꯗꯨꯒ ꯁꯨꯅꯨꯒꯁꯦ ꯂꯣꯏ ꯍꯥꯏ ꯊꯕꯛ ꯂꯣꯏ ꯇꯧꯏ ꯍꯤꯡꯒꯣꯜ ꯁꯨꯏ ꯒꯥꯔꯤ ꯊꯧꯔꯝꯃꯤ ꯒꯥꯔꯤ ꯊꯧꯏ ꯑꯗꯒꯤ ꯌꯨꯝꯁꯦ ꯁꯨꯅꯨꯁꯦ ꯌꯥꯝ ꯇꯣꯏ ꯍꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯅꯨ ꯍꯥꯏꯌꯦꯕ ꯑꯗꯩ ꯍꯧꯖꯤꯛꯇꯤ ꯅꯦꯛꯁꯨ ꯅꯦꯛꯑꯕꯅꯤꯅ ꯑꯗꯨ ꯀꯩꯗꯧꯕꯗ ꯁꯤꯒꯤꯅꯣ ꯃꯥꯗꯤ ꯅꯥꯗꯅ ꯁꯤꯈꯤꯕꯅꯤ ꯃꯥꯏ ꯃꯄꯨꯟꯁꯤ ꯂꯣꯏꯗꯅ ꯍꯣꯏ ꯆꯨꯝꯃꯦ ꯃꯤꯅ ꯂꯗꯩꯗꯤ ꯇꯥꯗ ꯀꯅꯥ ꯂꯨꯍꯣꯡꯗꯣꯔꯤꯒꯦꯅ ꯁꯨꯅꯨꯁꯦ ꯑꯗꯨꯝ ꯍꯥꯏꯕ ꯀꯅꯥꯅꯣꯝ ꯂꯥꯛꯇꯣꯔꯦ ꯍꯥꯏꯗꯤ MLA ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯕꯥꯏꯗꯤ ꯌꯥꯝ ꯂꯥꯛꯏꯗꯅ MLA ꯃꯟꯇ꯭ꯔꯤꯁꯦ ꯑꯗꯨ ꯂꯥꯛꯑꯅꯤ ꯍꯥꯏꯔꯗꯤ ꯃꯥ ꯑꯗꯨꯝ ꯌꯨꯝ ꯀꯩ ꯑꯗꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯣꯏ ꯂꯣꯏꯁꯟꯈ꯭ꯔꯅꯤ ꯌꯨꯝꯒꯁꯦ ꯁꯨꯅꯨ ꯍꯥꯏꯔꯅꯤ ꯑꯕꯣꯛꯀ ꯀꯥꯔꯗ ꯆꯠꯂꯤꯗꯨꯗꯤ ꯀꯣꯏꯕ ꯍꯣꯏ ꯊꯕꯛꯀ ꯆꯠꯂꯤꯗꯨꯗꯤ ꯉꯝꯕꯨ ꯉꯝꯃꯤꯉꯣ ꯕ꯭ꯔꯨꯅꯤ ꯍꯥꯏꯗꯤ ꯃꯤ ꯀꯅꯥꯝ ꯄꯥꯛ ꯉꯝꯅꯕ ꯅꯠꯇꯦꯕ ꯃꯥꯅꯦ ꯃꯥꯅꯦ ꯀꯥꯔ ꯊꯧꯔꯝꯃꯤ ꯀꯅꯥꯝꯇꯅꯁꯨ ꯊꯥꯖꯔꯣꯏ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯒ ꯃꯈꯨꯠꯇ ꯂꯣꯏ ꯌꯥꯔꯝꯃꯕꯅꯦ ꯌꯥꯔꯦ ꯑꯩꯅꯒ ꯍꯥꯏꯁꯦ ꯋꯥꯔꯤꯒ ꯃꯥꯜꯂꯤ ꯀꯅꯥꯝ ꯊꯥꯖꯔꯣꯏ ꯑꯈꯪꯕ ꯃꯤꯅꯗꯤ ꯈꯪꯕ ꯔꯥꯏꯠ ꯁꯥꯏꯠꯁꯤꯅꯦꯕ ꯂꯣꯏ ꯄꯪꯊꯈ꯭ꯔꯤꯁꯦ ꯑꯗꯣ ꯃꯥꯏ ꯃꯈꯨꯠꯇꯣ ꯃꯈꯨꯠꯇꯣ ꯄꯪꯊꯔꯤꯕ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯑꯗꯨ ꯃꯇꯨꯡꯗ ꯑꯥꯗ ꯗꯦꯜꯂꯤꯗ ꯆꯠꯂꯨꯏꯗꯨꯗꯤ ꯑꯕꯣꯛꯀꯔ ꯀꯅꯥ ꯆꯠꯇꯥꯏꯅꯦ ꯏꯃꯥꯒ ꯑꯕꯣꯛꯀ ꯆꯠꯂꯒ ꯑꯥꯗ ꯑꯦꯛꯁꯔꯁꯥꯏꯁꯀ ꯇꯧꯔꯒ ꯂꯥꯛꯑꯒ BP ꯀꯩꯅꯣꯒꯤꯗꯤ ꯁ꯭ꯇ꯭ꯔꯣꯛꯀꯤꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦꯗꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯑꯗꯒꯤ ꯏꯁꯦ ꯑꯗꯨꯝ ꯂꯪꯊꯣꯛꯍꯟꯕ ꯍꯤꯗꯥꯛ ꯑꯃ ꯊꯥꯔꯛꯏꯗꯣ ꯏ ꯂꯪꯊꯣꯛꯍꯟꯕꯗꯪ ꯑꯕꯣꯛꯀꯤ ꯁꯤꯁꯨ ꯆꯥꯏꯁꯦ ꯁꯤꯁꯨ ꯏ ꯂꯪꯊꯣꯛꯅꯕ ꯑꯗꯨꯗ ꯐꯔꯛꯄ꯭ꯔꯥ ꯐꯔꯛꯏꯅꯦ ꯒꯥꯔꯤ ꯊꯧꯏꯗꯨꯗꯤ ꯐꯔꯛꯏꯅꯦ ꯑꯣ ꯀꯥꯔ ꯂꯩꯔꯒ ꯊꯧꯏꯗꯨꯗꯤ
ꯈꯪꯗ꯭ꯔꯣ ꯈꯪꯉꯤ ꯕꯨꯂꯨꯛꯀꯗ ꯑꯩ ꯈꯥ ꯑꯃ ꯂꯩꯔꯝꯃꯤꯗꯨꯗꯤ ꯑꯗꯨꯒ ꯊꯧꯔꯒ ꯂꯧꯕꯨꯛꯇꯒ ꯆꯠꯂꯤꯗꯨꯗꯤ ꯂꯧꯕꯨꯛ ꯃꯅꯨꯡꯗꯒ ꯊꯧꯖꯜꯂꯤꯅꯦꯕ ꯃꯅꯨꯡꯒꯤ ꯃꯅꯨꯡ ꯂꯧꯕꯨꯛꯇꯣ ꯂꯝꯃꯦꯟꯖꯤꯡ ꯇꯥꯟꯅ ꯊꯧꯔ ꯆꯠꯂꯤꯅꯦ ꯁ꯭ꯋꯥꯏ ꯃꯇꯦꯛ ꯃꯅꯨꯡꯗꯒ ꯃꯌꯥꯒ ꯅꯠꯇꯦ ꯊꯧꯖꯜꯂꯤꯗꯨꯗꯤ ꯂꯝꯃꯦꯟꯖꯤꯡꯗꯩ ꯈꯔ ꯆꯠꯂꯒ ꯇꯔꯦꯠ ꯈꯨꯟ ꯂꯩꯔꯦ ꯀꯩꯕꯤꯒꯤ ꯃꯃꯥꯡꯗꯣ ꯂꯝꯃꯦꯟꯖꯤꯡ ꯍꯥꯏꯁꯦ ꯑꯗꯨꯅ ꯆꯤꯡꯃꯥꯏꯒꯗꯣ ꯃꯇꯝ ꯑꯃꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯗ ꯈꯨꯟ ꯗꯥꯔꯒ ꯂꯩꯔꯝꯃꯦꯕ ꯕꯣꯇꯔꯒ ꯆꯟꯁꯤꯟꯗꯅ ꯑꯗꯨꯒ ꯍꯣꯏꯁꯦ ꯎꯔꯤ ꯆꯠꯊꯣꯛꯑꯁꯤꯀꯣ ꯃꯣꯏ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯅꯔꯛꯄꯅꯤꯗ ꯈꯪꯅꯔꯤ ꯂꯝꯃꯦꯟꯖꯤꯡꯒꯤ ꯃꯤ ꯄꯥꯝꯃꯛꯄꯅꯤꯅ ꯄꯨꯟꯁꯤꯔꯥꯁꯤ ꯄꯨꯄꯨꯒꯤ ꯂꯣꯏ ꯇꯧꯔꯝꯃꯤꯅꯦꯕ ꯑꯩꯈꯣꯏꯗꯤ ꯂꯧꯗꯣ ꯁꯥꯡꯅ ꯂꯩꯕꯅꯤꯅ ꯑꯗꯨꯗꯅꯦ ꯍꯧꯖꯤꯛꯅ ꯆꯨꯍꯤꯁꯦ ꯗꯤꯟꯅꯦ ꯊꯝꯃꯤꯁꯦ ꯑꯗꯒꯤ ꯁꯒꯣꯜꯂꯥꯏ ꯆꯍꯤꯒꯤ ꯆꯥꯅꯕ ꯁꯒꯣꯜꯂꯥꯏ ꯑꯉꯧꯕꯁꯦ ꯑꯁ ꯍꯥꯎꯋꯦ ꯌꯥꯝꯅ ꯆꯍꯤꯒꯤ ꯍꯧꯖꯤꯛꯇꯤꯅꯦ ꯆꯥꯕ ꯑꯕꯣꯏꯁꯦ ꯁꯤꯕꯨꯗꯤ ꯆꯠꯁꯤꯜꯂꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯖꯒꯥꯗꯣ ꯎꯝ ꯃꯣꯏ ꯂꯝꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯈ꯭ꯔꯦ ꯈꯨꯟꯒꯤ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯈꯨꯟꯗꯨꯁꯨ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯎꯝ ꯀꯩꯅꯣꯒꯤ ꯀꯥꯁꯟꯒꯥꯏ ꯅꯠꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯃꯅꯤꯡꯂꯣꯝꯗꯒꯤꯅꯦ ꯃꯣꯏ ꯇꯧꯋꯦ ꯃꯣꯏꯗꯤ ꯃꯤꯗꯣ ꯑꯩꯈꯣꯏ ꯅꯥꯀꯟꯒꯤ ꯂꯧꯕꯨꯛꯇꯣ ꯎꯝ. ꯃꯇꯦꯛꯇꯣ ꯑꯗꯨ ꯂꯝꯕꯤ ꯍꯥꯟꯅ ꯀꯩꯅꯣꯗꯣ ꯑꯗꯨꯁꯨ ꯂꯧꯕꯨꯛ ꯑꯣꯏꯌꯦ ꯃꯣꯏꯗꯣ ꯈꯨꯟꯅ ꯅꯦꯝꯍꯜꯂꯤꯕ ꯃꯣꯏ ꯂꯩ ꯂꯧꯔꯕꯣ ꯏꯁꯤꯡꯗꯣ ꯐꯪꯗꯕꯅꯤ ꯑꯩꯈꯣꯏ ꯈꯥꯏ ꯁꯤꯖꯤꯟꯅꯅꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯤꯖꯤꯟꯅꯩ ꯃꯣꯏ ꯃꯊꯥ ꯁꯥꯏ ꯑꯩꯈꯣꯏꯅ ꯐꯠꯇ꯭ꯔꯗꯤꯅꯦ ꯂꯣꯏꯅꯃꯛ ꯄꯇꯥ ꯇꯥꯁꯜꯂ ꯂꯧꯔꯝꯕ ꯌꯥꯏꯑꯕ ꯅꯣꯏ ꯄꯨꯄꯨ ꯍꯣꯏꯅ ꯑꯗꯨꯒꯨꯝꯕꯗ ꯇꯧꯗꯕꯅꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯁꯤꯡꯗꯣ ꯐꯔꯛꯇꯕ ꯐꯔꯛꯇꯕꯅꯤꯅ ꯃꯣꯏ ꯂꯣꯏ ꯂꯧꯁꯟꯈ꯭ꯔꯤꯅꯤ ꯃꯣꯏꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯦꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯀꯅꯥ ꯅꯨꯡꯉꯥꯏꯔꯕꯅꯣ ꯍꯜꯂꯣ ꯍꯥꯎ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯗꯣꯔꯦ ꯑꯕꯣꯛ ꯍꯤꯗꯥꯛ ꯄꯤꯖꯔꯤ ꯂꯣꯏꯔꯒ ꯊꯥꯡꯖꯜ ꯑꯃ ꯂꯥꯛꯑꯅꯤ ꯃꯣꯏ ꯆꯥꯛ ꯆꯥꯔꯒꯦꯅ ꯁꯨꯝ ꯃꯊꯪ ꯍꯣꯏ ꯂꯣꯏꯔꯅꯤ ꯍꯤꯗꯥꯛ ꯄꯤꯖꯔꯤ ꯑꯝꯇꯪ ꯉꯥꯏ ꯀꯥꯏꯅ ꯄꯤꯖꯗꯣꯏꯅꯦ ꯁꯤ ꯆꯥꯊꯜꯂꯣ ꯍꯤꯗꯥꯛ ꯑꯗꯨꯒ ꯆꯥꯁꯜꯂꯛꯑꯣ ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯗꯣ ꯏꯗꯣ ꯂꯥꯡꯊꯣꯛꯅꯅꯕ ꯐꯝꯖꯤꯜꯂꯗꯤ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯔꯛꯀꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤꯗꯅ ꯑꯗꯨꯕꯨꯗꯤꯗꯣ ꯑꯗꯨꯗꯨꯅꯦꯕ ꯏꯒꯤꯗꯣ ꯑꯗꯨꯅꯅꯦ ꯑꯗꯨ ꯆꯥꯔꯤꯕ ꯏꯃꯥꯁꯦ ꯑꯗꯨ ꯆꯥꯍꯧ ꯌꯣꯠꯁꯜꯂꯣ ꯑꯗꯨꯅꯦ ꯏꯃꯥꯗꯣ ꯅꯞ ꯅꯞ ꯂꯥꯎꯕꯅꯤ ꯑꯗꯨꯅꯦ ꯒꯨꯂꯤ ꯏꯒꯤ ꯍꯥꯏꯗꯣ ꯒꯨꯅ ꯊꯥꯏꯅ ꯆꯥꯕꯗꯣ ꯑꯗꯨꯝꯕ ꯁꯤꯅ ꯗꯥꯛꯇꯔ ꯍꯦꯃꯟꯇꯅ ꯏꯔꯛꯄꯅꯤ ꯗꯥꯛꯇꯔ ꯍꯦꯃꯟꯇꯅ ꯏꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯃꯥꯗꯤ ꯗꯥꯛꯇꯔ ꯍꯦꯃꯟꯇ ꯉꯥꯛꯇꯅꯤ ꯆꯠꯂꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯥꯅ ꯄꯨꯔꯒ ꯁꯨꯡꯉꯩꯁꯨ ꯂꯣꯏꯅꯕ ꯅꯕꯨꯛ ꯌꯥꯎꯔꯤꯕ ꯌꯥꯎꯔꯤ ꯑꯗꯨ ꯌꯣꯠꯁꯜꯂꯣ ꯏꯃꯥꯗꯣ ꯌꯣꯠꯁꯟꯗꯗꯤ ꯑꯗꯨ ꯈꯥꯏꯅꯤ ꯑꯗꯨ ꯀꯥꯏꯔꯅꯤ ꯀꯥꯏꯔꯗꯤ ꯌꯥꯗ ꯅꯞ ꯅꯞ ꯂꯥꯎꯔꯛꯀꯅꯤ ꯌꯣꯠꯂꯣ ꯈꯥꯏꯌꯦ ꯌꯣꯠꯂꯕ ꯌꯣꯜꯂꯦ ꯑꯝꯇꯒ ꯑꯃꯨꯛꯀ ꯌꯣꯜꯂꯣ ꯍꯥꯏꯔꯣ ꯍꯣꯏ ꯆꯪꯉꯨꯔꯣ ꯐꯥꯔꯦ ꯇꯩꯊꯣꯛꯁꯦ ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯌꯥꯔꯕꯣ ꯏꯁꯤꯡ ꯂꯧꯔꯨꯒꯦ ꯅ ꯈꯣꯜꯂꯤ ꯍꯥꯏꯇꯥꯔꯦꯅ ꯈꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯅ ꯋꯥꯒ ꯁꯨꯃꯥꯏꯅ ꯉꯥꯡꯕꯁꯦ ꯈꯔ ꯌꯥꯔꯦ ꯃꯔꯝꯗꯤ ꯏꯃꯥꯅ ꯆꯩꯕꯁꯤ ꯅꯃꯤꯠꯇꯨ ꯀꯨꯞꯄꯗꯅ ꯀꯥꯏ ꯏꯃꯥ ꯍꯥꯏꯕꯨ ꯃꯤꯠ ꯀꯨꯞꯄꯤꯕꯅꯦ ꯍꯧꯖꯤꯛ ꯈꯔ ꯐꯔ ꯃꯥꯅꯦ ꯐꯔꯦ ꯅꯍꯥꯟꯋꯥꯏꯗꯤ ꯆꯒꯨꯞ ꯀꯨꯞꯄꯦꯕ ꯃꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯤꯠꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯔꯦꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯑꯗꯒꯤ ꯇꯨꯝꯗꯕꯒꯤꯁꯨ ꯃꯤꯠꯁꯦ ꯂꯣꯏ ꯀꯨꯠꯁꯜꯂꯤꯗꯅ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯅꯨꯡꯁꯤꯗ ꯑꯍꯟꯁꯤꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯃꯦꯝꯃ ꯄꯀꯧꯗ ꯀꯧꯏ ꯑꯗꯨꯒ ꯀꯩꯁꯨꯁꯨ ꯄꯥꯈꯣꯜ ꯑꯝꯇ ꯍꯥꯏꯔꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯣꯏ ꯕꯕꯥ ꯍꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅꯣꯃ ꯀꯩꯅꯣꯃ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯟꯖꯂꯤꯔꯣ ꯑꯣ ꯑꯟꯖꯂꯤꯔꯣ ꯃꯥꯅꯤ ꯑꯗꯨꯝꯕ ꯏꯟꯖꯥꯡ ꯑꯣꯏꯔꯅꯣ ꯑꯟꯖꯂꯤꯗꯨ ꯁꯤꯒꯗꯥꯏꯅꯦ ꯁꯤꯒ꯭ꯔꯦ ꯍꯣꯏꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯃꯥꯏ ꯍꯥꯛꯇꯛꯇ ꯑꯗꯨꯝ ꯋꯥꯏꯗꯨꯅꯤ ꯆꯍꯤ 10 ꯍꯣꯏ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯒ ꯍꯤꯡꯉꯝꯕꯅꯤꯅ ꯋꯥꯕ ꯌꯥꯝꯅ ꯂꯟ ꯊꯨꯝ ꯂꯣꯏ ꯇꯨꯝꯃꯤꯅꯦ ꯃꯣꯏꯁꯤ ꯂꯥꯏꯅꯥꯁꯤ ꯕꯦꯔꯥꯅꯤ ꯑꯁ ꯕꯦꯔꯥꯅꯤ ꯑꯦꯁꯦꯂꯤ ꯅꯥꯕ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤ ꯂꯩꯅꯥꯅꯣ ꯃꯥ ꯇꯧꯔꯤꯗꯨꯕꯨ ꯈ꯭ꯋꯥꯏ ꯂꯨꯕ ꯂꯥꯏꯅꯥ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯂꯥꯏꯅꯥꯅꯤ ꯑꯣ ꯍꯣꯏꯅꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯥꯝ ꯍꯤꯗꯥꯛ ꯂꯩꯇꯕ ꯀꯩꯅꯣ ꯚꯤꯇꯥꯃꯤꯟ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯏꯁꯤꯡ ꯈꯤꯇꯪ ꯍꯤꯡꯕ ꯊꯛꯆꯜꯂꯣ ꯕꯨꯔꯕꯨ ꯇꯧꯅ ꯏꯁꯤꯡ ꯊꯛꯆꯜꯂꯣ ꯁꯤꯗꯔ ꯑꯩ ꯍꯧꯖꯤꯛ ꯊꯛꯑꯝꯕꯗꯣ ꯊꯛꯑꯣ ꯏꯁꯤꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯄꯁꯤꯗꯅꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯤꯁꯦ ꯊꯥꯡꯒꯠꯖꯥ ꯅꯠꯇ꯭ꯔꯒ ꯉꯥꯛꯇꯪ ꯊꯥꯡꯖꯜꯂꯝꯕꯅꯗꯤ ꯐꯗꯧ ꯑꯩꯈꯣꯏꯒꯤ ꯕꯨꯔꯕꯨ ꯇꯧ ꯑꯩꯈꯣꯏ ꯃꯄꯨ ꯇꯧꯔ ꯁꯤꯗ ꯍꯩꯗꯣꯛꯈ꯭ꯔꯒꯦ ꯕꯨꯔꯕꯨ ꯇꯧ ꯕꯨꯔꯕꯨ ꯕꯨꯕꯨ ꯇꯧ ꯍꯥꯏꯔꯣ ꯇꯧꯔꯒꯦ ꯖꯤꯖꯨꯟꯁꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯉꯥꯏꯔꯦ ꯐꯃꯨꯡꯗ ꯍꯤꯞꯄꯅ ꯐꯗꯧ ꯃꯥꯜꯂꯦ ꯍꯩꯗꯣꯛꯀꯅꯣ ꯏꯃꯥꯅ ꯍꯩꯗꯣꯛꯀꯅꯣ ꯌꯥꯗꯩꯗ ꯑꯣꯏꯅ ꯍꯩꯗꯣꯛꯁꯦ ꯑꯩ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤ ꯊꯝꯃ ꯑꯗꯨ ꯊꯥꯡꯖꯟꯕꯤꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯅꯣ ꯊꯥꯡꯖꯗꯣꯏꯒꯦ ꯐꯃꯨꯡꯗ ꯑꯗꯨꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦꯕ
라오. नत्रगा साइड 좀 좀 फमाल지로 히터제 다 빌어라. 살라디다 보네. 어. 살라디 난 짝상이. 호이네 아주 수미니. 아주 짝짝. 그래 하이노. 아이나 짝짝바 짤링에다네 이마나 머리머리 짤라마디 투천도이니다나. 아주 파문들 레하고나 파이바. 오이 밤문데 내려게. 호레는 뭔가 아래로 파마수 야이다나. 예? ꯑꯩꯈꯣꯏ ꯃꯥꯁꯦ ꯉꯁꯤꯗꯤ 9 ꯃꯈꯥꯏ ꯇꯥꯗ꯭ꯔꯤ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤ ꯂꯣꯏꯔꯦ 그래. ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯌꯥꯡꯅ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛꯁꯨ ꯌꯥꯡꯅ ꯂꯣꯏꯁꯜꯂꯦ 가문 가야 말람다이네. ꯑꯥ 가문 콩이네나 이세가 찾고도 ꯑꯥ 누치바니 양. 아이디 양 잘래. 우카만기 니 아마 비라고. ꯑꯥ 마차 폭대범 레이바. 마차디 안 난바. 아드나 좀 빡비도 비비라 봐야니 콩도 봐야도. 마야마 담마가 노이에 와와. 그만 넣지 않으면 주고다 그냥. 가족이 하이노. ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯆꯪꯗꯣꯏꯅꯤꯅ ꯐꯔꯛ ꯇꯥꯅꯤ ꯀꯅꯥꯝ ꯂꯩꯍꯧꯔꯣꯏꯗꯣꯏꯅꯦ 싸로도 나주세요. 아복도 이마지 판만 ꯐꯃꯨꯡꯗ 해. ꯂꯩꯍꯧꯕꯅ ꯐꯩꯕ ꯍꯣꯔꯦꯟ 아래랑 ꯑꯃꯨꯛ 그래. 사티. 가족을 살이봐. 아복도 ꯑꯩꯁꯨ ꯆꯥꯛ ꯆꯪꯕ ꯆꯠꯇꯧꯔꯕꯅꯤꯅ sapida lei tuura ti tawai. 너희는 만나 호가 뻥하면 중간 미뤄줘라. ꯑꯗꯨꯅꯦ 이마 ꯑꯩꯅ ꯍꯧꯒꯠꯄꯁꯨ ꯉꯝꯃꯣꯏꯗꯕꯅꯤ나 ꯐꯃꯨꯡꯗ ꯆꯪꯉꯁꯦꯕ 자르게. 짝짜고 하이로. 싹싹루지. 아이 나라 포이자. 까이는 라포이 짜고 하이로. 라포이 뭐 사지? 아이 용 락게 봐. 까이도 대변한데. 뭐 mẹ sak ra gì 짜오로. 아, 쌈 싹싹네 이가. 짜짜네. 이 야오게 봐. 어, 야, 막 야오게 봐. 야오죠. 야보. 자. 야, 만. 떨어져라 야. 힙도 있네 이마지 힙도 간 남들 누가이다. 안강자 자는 거지 미미하오자. 이 나로 수레. 하오 디 브로. 발리. 하오 브라이바. 예네 야. 예. 어디로 어디 나나. 나나. 아복 này tốt hơn không phải đâu. 예, 다디. Này tốt hơn của phát long đâu không phải. 내가 그래. 근데 발부모 말하면 시대리는 아버지는 자는 공부 못한 상황에서 바쁜데 내일 야봐. 이마 자힌 하이 cái gì nào 하. 자힌 하이 cái gì 하리바. 로찰리바. 로찰만 따디 팔았다요 봐. 아두나니 에이. À, tao tôi mắm một quả. 또 뭐하러 어디 Nó 뭐. đi. Thì bấm một quả. Ấy làm cái này. Ấy làm. 나기 까지 어디 봐. Cầu cái này. 거기 거기다 mày 짝 짜리에 Làm như sao? 까이 야, 네. 자. 역천기네 응. 아강 m자 mày 누빔 자 mày 응. 아두 짜리바 누빠 짜수 역천리바디다 하면은 mày 이마기 마수 mày 마자 mày 분분 자부도 응. 마치 역천 거이 분미니다나 고개도 아이는 아무도 나오지 중앙가서 봐 마디. 마주 진짜다 또이네 말라 그 차바얌 진데 마디. 차바얌 관리해봐. 호이 아소라나 아이는 까빠이 왔는데 이 자도 응 마착하 오기 전에도 까지 가게는 하네. 원래 lấy 이마 ngạc lấy 아이수 짝짝 토기게 봐도 그렇게 응. 아이 자 잘해봐. 짜래 호렌네 라포에 뭉자제 봐 응. 호렌 리준 라가 라포에 자제 자세 학대도 얌나. 학들어 아이 자이. 야래 이마 ngạc 포타라 뭐 아이수 잘라게 나 자자도 되는 또. 짝짝루기게 따로죠. 따르게. 따르는. 거의 리준제 짝짝으로 올라이네 그만 하우다 하고다 아드네 되기 Nó sẽ. Nó có tân độ. 야, 하가지. Nó có tân tân độ. 그래 하가지. Đấy nó thôi. 야, 내 가만 뭐 너. 뭐 시대로. 그럼 처마다. 어. 고가오래. ngấu đi mà ngấu 고가오래 시대. À, cái gì đâu phải năm nay tây gì. 그거 강해져. 길라오 tumba게. 똠도 있네 이마 똠도 있네 학과자들은 뭐네 이게 센터션 비리네 뭐 강해져. 대살아봐 야보. 야래 대션 야, 뭐. 아. Mình gồm thằng cả rồi. 이 강가라 봐. Thằng 강가라. thằng rồi. 그 정도로. 야보. 야, 야, 정말. 하. 그다음에 홀르게. 야 거기 이마 야, 막까지. 아까지 벌써 줘. Qua. Mình có thằng rồi. 그다음에 강가라게. 야 봐. 에이, 와주지. 야 봐. 거 야들이 Tao có thằng rồi. 마시디가 나를 좀 좀 따오래 에이, 봐. 뭐 야, 살짝 뭐. 봐 야, 마. 하. Tao có thằng rồi. 이 강가리지. Để cô ngang này, quăng này. 와, 남들. 야 봐. Không sang thì thôi. 하. Không sang thì thôi. 상조. 공주조 하브로. 어 오랜만. Để cô tôm sắc không. 강해지. 못돼. 까나노라 이제. 리전이다 이줄래 브로. 응. 어디 줄래. 이 까나노 강원 들어봐. 방금 뭐네 이거
우리 우리 울어봐. 지주야 난 가서 봐. 아이고 싹싸로 봐 리오도 싹 비자라그네 어. 다독방 아이 파문 아이 피세 뿌어지거나 하래. 게임 하이디 아인 제피니 어. 야나브라 뭉티기 세피듯이 이마. 나 제비 파이야 이거 마. 상관 나는 또지 그나물 찍어야지. 한글로 하요. 한글로 야보. 야보. 아니 야 이쁘잖아. 나가 Manunggi presidente jingdong. 야 이래갖고 하이로 아이가 시기선 와 해로 쓰나. Kaya hagi haibno. 가서 하러자. 이 성무 시도 본. 하이로 니 올라보. 파질람베 마도 콩 아니바 아이는 파질람마 마도 위에 또 플라리 카니 올라 저 파전 매와 버려. 파문지는 페이스북이라 이제. Chupay ni. ini yang ini kita minjem dia. Betul. How? Si kan anu. Dijun ni. Dijun. Dijun ni kai cari mana? Chak charu bani. Tak cari apa. Ngasi di nasu mayam ne. Koge noi da chak chai ba. Yaksang loi bagi. Mana lobby dah ni saya ni ibu. Lawra di sidi, silai sidi. Oh sila isi lo. Kau tu apa ini? 그래도 왜 해노 Ai dro hap ke dai ne. 이거 까네 Kau boleh na. Oh anu tu lo. 드롭 아이 드롭 Ah, 아이 드롭 하피기 밑도 apa lo apa? Nah apa lo? Apa ya? Ya apa? 해줘 apa ya? 나오실로 Useli. 이거 보라 Useli. Mamit to manung da goro goro olo. 빵톡 사노 Ya tu mungkin. 제 대토비 Betul. Apa ya? Betul. 빵은 답이 이거 Bila ya. 끝나 봐 kangen itu. Kangen taramani. Nah, ini kangen. 콩 함닝도 브란트라 Ha, 콩 함닝도 브란트라 kami juga kali. Kenapa lagi tipai bangun bro? 디바이드니 원타드니 Ini wanita ini kan boleh. Taran banget, mana ni mereka? Payah di payah kita payah di tali bayar. 디움 디바이가 들어 Ha, 디움 디바이가 들어 payah mana? Kan dia. 바이가 들네 디가 Payah. 나랑 우리 바이리 Ini juga payah lu sana. Ya, 바이 ya. 들네 Ha, 해야 거기 바이 들어 hai ya, payah driver nak apa? 네 Dia di payah sana. 야 보기 샤오게 바이비 Cái đứa này à cái nuôi mình nó tao còn gì ra ai chưa 와우 nó cái gì tên nó 이 kiểm tra lo yum tum mo lang ai tụi mình nghe mà tụi mình sẽ có ai tụi mình nghe vậy 말이 hai bữa Kali tong de. Thabok mayam loi be ba le ra. 나 되게 가정마 저보기 왔어 Na bo ki hida lang sa 나 sa ba. 디다 디다 너무 왔어 막 cái mà cái thứ gì 또 그랬대 좀 하고 cái này hạt bữa mà nhưng cái gì kiếm tàu rồi Ngor rang gam taw di ma ta da na ba khajalin. ô ấy ta đó nó vô này rồi Mo ko di sa ba na tro. 사 해주지 Sai hita tha gam. Sige je kha ga lo shalam mo ya re. ô một thế à How? đã nêu rồi gì à Dani mayum da le ye. mấy em chắc khá bỏ Ah, ô lấy ra bữa à lai re. cái đồ mấy là cái đây bà Hayeng chang kan da lang san. ô không gì đấy Thabok chang kan da. đã nêu bây giờ đi phải đâu bỏ mà đi bắt con nhau cá này bà Kanai ấy kanai. nè hai bữa rồi ấy đi chua lên rồi nè na bây giờ nó tê bà anh tê gì Mane mane. 왕은 손배관에 봐 Mane. 아주 시어지 파니까 Chir di phate. 팠다 보라 좀 보래 팠다지 Phati ba chir di akhoi mayam se u phangi dra. 방어는 또 Akhoi na ju ma u phangroi da na. 응 Adu phabra ne. 팠대다 Phate dun. ai 강해 봐야지 나게 까람매 Oh. 진짜 강해 보네 까나라에 좀 두자 Ha. 아주 저 까나라에 봐 Kanam lai ti itom da ne. 나 돈을 내이 봐 Oh. 아주 나 짝을 알아보 Chak chare. ai 저 가 잡이게 Ima chara du di. ai 부 짝을 보네 Chak ima kai cha ning da phu cha ning bro. 너 보시 자니 짝 자니 해봐 이제 하지 Ima chak chara du di. 짝을 뭐야 Oi. 짝을 뭐래 ai 까오래 감지 Hayeng chara ji. 오예예 인사치라 Yam chak sala chu pharak ta ai ni tum. 초이는 자니고 Oi hayeng choi da na za do. 자르기 하와이 짝 자르 보여 이보 Chak ri ma. 자예 Oh. 아주니 봐 이는 가운 정이 봐 까나가 자이 맞이야 Lijun na.
이준가. 음. 짜버려 이준 나와요. 나니 이마기 깨게 탐바 자기. 이준도 탕비라고 거의 이마 염나. 탕에 ตุ้메 파몽다 레이리 이마기 파몽다. 응. 시기 파몽체 이마나 자히 훔푸 망아 수라바 파몽네 바시 파몽체. 응. 이마나 dumtum마 이세. 응. ꯑꯗꯣ ꯑꯅꯧꯕ ꯑꯃ ꯇꯧꯕꯤꯒꯦꯁꯨ ꯏꯃꯥꯅ ꯌꯥꯗꯦ ꯃꯜꯂꯦ ꯂꯣꯏꯅꯃꯛ ꯑꯗꯒꯤ ꯊꯤꯔꯦ ꯋꯥꯎꯔꯦ 이bubu가 ꯅꯪ ꯁꯤ ꯃꯨꯊꯠꯂꯣ ꯑꯗꯨꯅ ꯊꯤꯔꯦ 예, ꯃꯜꯂꯦ 봐야 돼. 또 말어. 음. 또 말어 알아. tummu ꯍꯥꯏꯕ 또 니줄 말어. 내려. ꯇꯩꯊꯣꯛ ꯏꯔꯝꯁꯤꯗ ꯇꯧꯅꯤꯀꯣ 까나라에 ꯅꯤꯖꯨꯟ ꯁꯤ 탕비나. ꯂꯩꯔꯦ ꯃꯥ ꯑꯗꯨꯗꯤ ꯅꯪꯅ ꯀꯩꯅꯣꯝ ꯀꯥꯎꯔꯦ 탕비나 ꯍꯤꯗꯥꯛꯀꯨꯝꯕ 뭐 ꯇꯩꯕꯩꯔꯣ 뭐지야? ꯑꯥꯎ 탕비나 뭐지 까나나. ꯍꯥꯏꯐꯦꯠ ꯂꯥꯝꯃ ꯇꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯔꯥ 까나나 탕비나 리준네 봐. 리준나 니줄 나와봐. ꯂꯥꯝ ꯌꯥꯒꯗ꯭ꯔꯣ ꯅꯪ ꯁꯤꯗꯒꯤ 나와요. 니줄 나와요 탕비나. ꯊꯥꯡꯉꯨꯌꯦ ꯇꯨꯝ ꯃꯇꯝꯅꯦ ꯉꯁꯤ ꯍꯥꯞꯀꯖꯗꯦꯕ ꯑꯗꯣ 탕드지 까나 탕드지. ꯈꯨꯠꯇꯣ ꯇꯩꯌꯨ 아버 컸다. 어? ꯈꯨꯠꯇꯣꯝꯗ ꯄꯤꯔꯛꯑꯣ ꯍꯤꯗꯥꯛ 이렇게 ꯄꯤꯔꯛꯑꯣ 히닥 되게 해로. 응. 때문에 안 때로. ꯑꯁꯣꯝ ꯅꯣꯏ ꯅꯪ- ꯑꯁꯣꯝꯗꯨꯅꯦ 하. ꯃꯥꯅꯦ ꯃꯥꯅꯦ ꯂꯦꯞ 그럼요. ꯑꯗꯣꯝꯗꯣ 시다. ꯂꯦꯞꯅꯦ ꯂꯦꯞ 그만 좀 입어주지. ꯊꯥꯡꯒꯠꯂꯦꯗꯅ 인간은 왜 얌짜리? 응. 얇아. 네. 그이는 집어. 비례자. 이마게 하까자부터 응. ꯑꯩꯈꯣꯏ ꯃꯥꯒꯤꯁꯦ ꯍꯥꯀꯠꯆꯕꯁꯦ ꯑꯗꯨ ꯍꯣꯜꯂꯤꯔꯥ? ꯊꯥꯒꯠꯂ ꯂꯩꯒꯦ 네. 히닥 다 입어 히닥 입어. 하려면 야들아. 아까 저러고 하려면 좀 하게. ꯉꯁꯤꯗꯤ ꯍꯣꯠꯇ꯭ꯔꯦ ꯉꯔꯥꯡ ꯑꯩ ꯇꯩꯕꯤꯕꯗꯣ ꯇꯨꯝꯁꯤ ꯉꯁꯤꯗꯤ ꯇꯨꯝꯃꯔꯣꯏꯗꯅ. ꯍꯣꯠꯇ꯭ꯔꯦ ꯑꯗꯨꯁꯨ ꯇꯨꯝꯗꯣꯏꯅꯦ ꯄꯨꯔꯥ ꯇꯨꯝꯗꯣꯏꯕ. ꯐꯈꯤꯅꯕ ꯁꯤꯠ ꯅꯥꯟꯅꯅꯕ 마. ꯇꯩꯔꯦ ꯅꯪ ꯇꯨꯝꯗꯣꯏꯔꯦ ꯑꯩꯈꯣꯏ ꯐꯃꯨꯡꯗ. ꯍꯥ? ꯇꯨꯝꯃꯣꯏꯌꯦ ꯑꯩꯗꯤ 바깥. ꯌꯨꯝꯗ ꯇꯨꯝꯒꯦ ꯇꯨꯝꯃꯁꯨ ꯌꯥꯔꯦ. ꯑꯩ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯗ. ꯀꯅꯥꯅ ꯀꯗꯥꯏꯗ ꯇꯨꯝꯗꯣꯏꯅꯣꯅ. ꯈꯟꯕꯤꯕꯩ ꯋꯥꯅꯦꯕ. ꯀꯩꯅꯣ ꯅꯪ ꯇꯩꯗꯨꯅ? 히닥 ꯑꯗꯨ ꯇꯩꯔꯗꯤ ꯐꯔꯗ꯭ꯔꯥ ꯑꯩ? ꯐꯔꯅꯤ ꯐꯔꯅꯤ ꯐꯖꯔꯗꯤ ꯐꯔꯦ ꯌꯥꯔꯦ. ꯃꯥ ꯐꯩꯖꯨꯞ ꯁꯨꯞꯆꯜꯍꯜꯂꯝꯃꯒꯦꯁꯦ ꯈꯨꯠꯇꯣ 이줄로 응 수철하러 그라이노 해주부지 시달래요 봐. 응 아이 좀 그러게 하다. 쟤 뚱가던데 그냥 아 까이지 또 이게 뭐니 해주지 그래 ꯑꯩꯈꯣꯏ 이게. ꯃꯥꯁꯦ ꯁꯤ ꯃꯌꯨꯝ ꯅꯠꯇꯦ ꯍꯥꯏꯔꯤ ꯌꯦꯂꯥꯡꯀꯥꯏ ꯃꯌꯨꯝꯅꯦꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯊꯥꯏꯅꯒꯤ ꯑꯣꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯗꯣ 아이 저랑 같이 했죠 보니자. ꯏꯃꯥ ꯆꯠꯂꯒꯨꯝꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯇ꯭ꯔꯦ ꯌꯦꯂꯥꯡꯀꯥꯏꯗ ꯏꯃꯥꯒꯤ ꯌꯨꯝ ꯂꯩꯇ꯭ꯔꯦ 강해. ꯃꯣꯏ ꯃꯣꯏꯒꯤ ꯂꯣꯏ ꯑꯣꯏꯈꯔꯦ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯣ ꯑꯩꯁꯨ ꯂꯥꯛꯑꯒꯦ 너 뭔가 봐. ꯃꯣꯏꯒꯤ ꯂꯣꯏ ꯃꯌꯨꯝ ꯑꯣꯏꯈꯔꯦ ꯏꯃꯥ ꯐꯔꯦ ꯐꯔꯦ ꯏꯃꯥ ꯄꯣꯊꯥꯔꯣ 또 먹게.